ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯋꯥꯕ ꯅꯨꯡꯅꯥꯡꯕ ꯋꯥꯈꯜ, ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ ꯈꯣꯏꯔꯥꯡꯕ ꯈꯣꯏꯁꯥꯎꯅꯕꯅ ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏꯔꯦ꯫ ꯄꯨꯛꯅꯤꯡꯅ ꯍꯥꯏ, ꯅꯪ ꯍꯦꯟꯃꯜꯂꯦ, ꯁꯨꯂꯣꯆꯅꯥꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗꯦ꯫ ꯋꯥꯈꯜꯅ ꯍꯥꯏ, ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯁꯨꯂꯣꯆꯅꯥꯒꯤ ꯃꯐꯝꯗ ꯇꯤꯡꯊꯣꯛꯇ꯭ꯔꯤ꯫ ꯊꯃꯣꯏꯅ ꯍꯥꯏ, ꯇꯝꯕ ꯉꯝꯗꯦ, ꯍꯧꯔꯛꯐꯝ ꯑꯃꯗꯒꯤ ꯍꯦꯛꯇ ꯃꯔꯝ ꯑꯣꯏꯕ ꯌꯥꯏ ꯅꯨꯡꯁꯤꯕꯗꯤ, ꯑꯗꯨꯅ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯕꯗ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ꯫ ꯈꯜꯂꯨꯔꯒ ꯈꯨꯗꯤꯡꯃꯛꯁꯦ ꯅꯤꯡꯁꯥ ꯆꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯁꯠ ꯃꯊꯛꯇ ꯂꯩꯔꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯦ꯫ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯇꯨꯝꯊꯅꯕ ꯊꯦꯝꯃꯤ꯫ ꯆꯠꯇ꯭ꯔꯤꯉꯩ ꯗꯦꯜꯂꯤꯗ ꯁꯨꯂꯣꯆꯅꯥꯒ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯒꯦ ꯈꯜꯂꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯑꯔꯣꯏꯕ ꯋꯥ ꯑꯃ ꯉꯥꯡꯅꯔꯒꯦ ꯈꯜꯂꯤ꯫ ꯆꯔꯥꯡꯅꯔꯕ ꯋꯥꯈꯜꯅꯤ ꯁꯨꯔꯦꯁꯀꯤ꯫ ꯑꯁꯨꯌꯥꯝ ꯆꯔꯥꯡꯅꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯑꯃꯨꯛꯇꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯂꯤꯛꯂꯥꯒꯤ ꯈꯟꯕꯗ ꯃꯥ ꯍꯦꯟꯅ ꯆꯔꯥꯡꯅꯩ꯫ ꯑꯃꯔ, ꯔꯣꯁꯟ ꯑꯅꯤꯒꯤ ꯋꯥꯏꯁꯤꯡꯗꯣ ꯅꯤꯡꯁꯤꯡ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ꯫ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯊꯦꯡꯖꯤꯜꯂꯛꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯁꯣꯝꯗ ꯀꯝꯗꯧꯔꯤ? ꯅꯍꯥꯟꯒꯩ ꯃꯈꯥꯗ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯕ ꯂꯤꯛꯂꯥꯗꯣ ꯐꯃꯨꯡ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯐꯖꯅ ꯇꯨꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯈꯔ ꯇꯧꯕꯗꯨꯅ ꯄꯣꯞ ꯇꯥꯏ꯫ ꯂꯤꯛꯂꯥ ꯏꯁꯤꯁꯤꯒꯩ ꯇꯨꯝꯂꯤ꯫ ꯑꯍꯤꯡ ꯏꯆꯤꯛ ꯎꯟꯕ ꯃꯇꯝ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯕꯨꯠ ꯂꯤꯂꯤ ꯊꯣꯔꯛꯂꯦ꯫ ꯕꯨꯠ ꯂꯤꯂꯤꯅꯤ, ꯇꯥꯏꯃꯤꯡ ꯆꯞ ꯆꯥꯔꯦ, ꯉꯁꯤꯅ ꯍꯦꯟꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ, ꯃꯃꯥꯇꯣꯟꯗꯨ ꯑꯝꯇ ꯑꯣꯠꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯐꯥꯎꯗꯣꯔꯛꯏ꯫ ꯕꯨꯠ ꯂꯤꯂꯤꯅ, ꯍꯩꯃꯥ, ꯉꯁꯤꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯦꯅ, ꯌꯣꯠꯁꯕꯤ ꯃꯈꯣꯡ 3 ꯁꯨꯔꯝꯃꯦ, ꯐꯠꯇꯕ 3ꯅ ꯈꯨꯂꯤꯡꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯂꯥꯛꯄꯤꯕ ꯖꯟꯇ꯭ꯔꯁꯤꯕꯤ ꯃꯃꯥꯇꯣꯟꯁꯦ ꯉꯔꯥꯡ ꯑꯩꯅ ꯀꯥꯁꯇꯤꯡ ꯈꯔ ꯊꯥꯔꯝꯕꯗꯣ ꯀꯤꯗꯨꯅ ꯃꯅꯦ ꯂꯩꯕꯥꯛ ꯂꯩꯒ ꯃꯥꯏꯕꯤ ꯌꯥꯡꯒꯣꯏꯒꯁꯦ ꯃꯥꯅ ꯁꯪꯍꯜꯂꯤ ꯃꯥꯜꯂꯦꯅꯦ꯫ ꯑꯣ, ꯇꯧꯒꯦꯕ ꯀꯨꯝꯍꯩ, ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯤ ꯌꯥꯡꯒꯣꯏꯁꯨ ꯂꯥꯛꯅꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯏꯁꯤ ꯀꯩꯅꯣꯏ ꯕꯨꯠ ꯂꯤꯂꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯍꯥꯟꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯅꯁꯤꯒꯦ? ꯇꯝꯅꯗꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯁꯨꯕꯤꯇꯥ ꯃꯥꯒꯤ ꯀꯥꯗ ꯉꯁꯤ ꯑꯍꯤꯡ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯗꯤ ꯇꯧꯗꯦ꯫ ꯉꯔꯥꯡꯒꯤ ꯁꯥꯏꯀ꯭ꯂꯣꯟꯗꯧꯅ ꯇꯧꯕꯗꯨꯅ ꯋꯥꯔꯗꯨꯅ ꯃꯁꯥꯗꯣ ꯏꯉꯝ ꯉꯝꯗꯗꯨꯅ ꯇꯨꯝꯂꯤ꯫ ꯃꯥꯒꯤ ꯊꯪꯅꯕ ꯀꯥꯗꯨꯅ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯌꯥꯡꯒꯣꯏ꯫ ꯇꯧꯒꯦꯇ ꯉꯝꯕꯤ ꯕꯨꯠ ꯂꯤꯂꯤꯅ ꯄꯨꯡ 12ꯒꯤ ꯄꯨꯡꯐꯝ ꯆꯞ ꯆꯥꯅ ꯌꯨꯝꯗꯨꯗ ꯂꯩꯕ ꯃꯩꯗꯨ ꯃꯨꯠꯊꯠꯂꯦ꯫ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯤ ꯇꯧꯔꯤꯕꯗꯣ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯌꯥꯡꯒꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦ꯫ ꯌꯥꯡꯒꯣꯏꯒꯤ ꯑꯀꯣꯏꯕꯗꯨꯗ ꯕꯨꯠ ꯂꯤꯂꯤ ꯄꯥꯏꯗꯨꯅ ꯂꯩ꯫ ꯕꯨꯠ ꯂꯤꯂꯤꯅ ꯂꯥꯏꯕꯨꯡꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯋꯥꯀꯣꯜꯂꯣ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯍꯜꯂꯦ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏꯗꯣ꯫ ꯋꯥꯀꯣꯜꯂꯣ ꯋꯥꯀꯣꯜꯂꯣ, ꯄꯦꯅꯥ ꯃꯈꯣꯜ, ꯁꯔꯤꯛ ꯃꯈꯣꯜ ꯇꯥꯕ ꯌꯥꯗꯕꯤ ꯌꯥꯡꯒꯣꯏꯅꯤ꯫ ꯇꯨꯝꯅ ꯇꯨꯝꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯑꯦ꯫ ꯃꯁꯥꯗꯣ ꯀꯟꯅ ꯅꯤꯛꯈꯠꯂꯛꯑꯦ ꯌꯥꯡꯒꯣꯏ꯫ ꯌꯥꯡꯒꯣꯏꯅ ꯅꯤꯡꯂꯛꯄꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯂꯩꯕꯥꯛ ꯂꯩ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ꯫ ꯂꯩꯕꯥꯛ ꯂꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯐꯃꯨꯡꯗꯣ ꯊꯣꯛ ꯊꯣꯛ ꯅꯣꯝꯕ, ꯃꯩꯒꯤ ꯃꯨꯠꯄꯗꯨꯗ ꯃꯊꯣꯡ ꯈꯪꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯌꯥꯡꯒꯣꯏ ꯑꯃꯥꯏꯕꯤꯁꯦ ꯃꯉꯥꯛꯅꯕ꯭ꯔꯥ, ꯂꯥꯏ ꯇꯣꯡꯕ꯭ꯔꯥ, ꯀꯩꯅꯣꯝꯃꯗꯤ ꯇꯧꯕꯗꯧꯅ ꯐꯥꯎꯏ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯃꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯅꯦ ꯇꯧꯔꯤꯕꯗꯣ ꯃꯈꯨꯠ ꯃꯁꯥꯗꯣ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄ, ꯆꯩꯔꯨꯡ ꯌꯥꯎꯕ ꯈꯨꯠꯁꯥꯒ ꯑꯣꯏꯔꯦ꯫ ꯏꯪꯅ ꯆꯤꯛꯅ ꯖꯒꯣꯏꯗꯤ ꯁꯥꯗꯦ, ꯀꯟꯅ ꯍꯦꯛꯇ ꯁꯞꯇ꯭ꯔ ꯑꯃ ꯐꯨꯗꯣꯛꯀꯩ ꯁꯥꯕꯅꯤ꯫ ꯖꯒꯣꯏꯗꯣ ꯈꯨꯇꯤ ꯊꯣꯛꯀꯩ ꯁꯥꯕꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯒꯩ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯥꯖꯤꯟꯕꯤꯔꯤ꯫ ꯂꯩꯕꯥꯛ ꯂꯩꯅ, ꯏꯆꯦ ꯌꯥꯡꯒꯣꯏ, ꯏꯆꯦ ꯌꯥꯡꯒꯣꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯨꯝꯕꯕꯨ ꯈꯨꯠ ꯌꯥꯎꯅꯕ꯭ꯔꯣ? ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯑꯩꯅ ꯀꯧꯕꯁꯦ ꯇꯥꯔꯗꯤ ꯅꯪꯕꯨ ꯃꯪ ꯑꯣꯏꯅ ꯃꯪꯂꯕꯁꯨ
Kari mangno nang na mangi dubo mikap tho kaidoge mai mit kase loina kaiba tare me ibo asi harga masado nomduna lebak le yangoi bu kawi wakul la lawbagi makholduna sumkhiduna yangoi di lebak leina kawribodo manada tade madi si kai tumle tawge tangambi butlilina laibungda lai harawbagi mangdu mangalibane makhut masaduna amamba marak aduda popop thajile lebak le soiduna magi khutta lan batare khanbade phamung dudagi amamba marak aduda kumthage tawga masamdo foire yangoine kumkhiba yaro habagi mongo lebak le ahing duda chaina khangba ngamdaduna hingna kapakle ayo ayo ima ayo butlilina kamdawi nungaibra aigi wadi nakhoi masenche phuna laga lore noi humse thugaidaba yade asi haram laga butlili thangnaba kada tumlibi subita gi kada changle kado pumamamdasu butlili mamitta loinoi subitana nungaina ningaidina tumlibado butlilina ngasi di lesson number 2 homework class work animak punna yaurga khangneba asi harga butlili nungain tumliba subita gi blanket to singthakre phamungde ka aduda unpuba ayingba nungsit leijabi thadun sidale ka hen masada ingba phawgudai blanket to subkayaduna koima mabada makutun lamba phangdre khoidau sawli subita mamit anido usinna asum naire blanket tuna kadai da chatkra khudna mabada phangdrisina asiyarga tande mande makutuna marakpada blanket tu phangdrabduda mamit anido phakli tande mande pangthorakpada magi kado pumam mame subita masado tharta melun bahore mana makeup thoklakpada kado pumam mamduna lermduda subita ahing mai mutat pi tawredana electricity department da complain tawdadi yaro pele do ko oiba he mai ngarangi thodok tongna ngasi su muk tawdi jala pungki da kire ngarang ahingi miracle round do ngasi ahing tawbirak tabi machinda murum sole pon makhada thamkiba mobile do makutuna mai usinnas mobile do phangduna phone gi flashlight do kap ke tawi adu kapa yaramde subita oh mobile battery su yaramde ai sum chingdaragle ngarang gi thodok tongna amuk tawdor mal ai yam chingne asiarga phone do hanjan mele asumna phone do mena ka aduda kaigumba ma leibagi saw mama masada phawba horgle subita ine lebagle isi yangoi dubu karimta khangdaba jala somda ine tawrise ingbana su isase undare wabana ningnik laure meibo asumna masado tasinduna machin manda murum solapa thangnaba kada nupi yamba kapagi makhol tare makhol du tabda hena pakhale thangnaba kada kaplibudo yangoi maibina lebak leidu phubugini magi wakhaldadi tamnare sini subita mikap mirau khol du tabda amukena akiba phawre pungning de maro lole makhoi ani dubu yumsida tawriba singse karimta khangdabra khong thangdoktuna satke abasu ngarang dongna khong hek thangga phamung sina uru unglagana kamdawba ningjing mangjing phawreda ai isase asumda pungningda maru lole tanja sida magi kada thaliba blabdo khangana mungan khangmam mumam sekring to bohorle maidu lakpa mutpa matamduda blabdo chekharpa manba makhola moina sutai milu ani do pirangne subita ge ingba thaktak ni maido amukla amuk mom tawduda mihul do yaktraduna khanglaw lawni yangoi amadi lebak litanaba adu lawge sungamde maingal duda magi thamangda safuma malangda tawduna paiduna leiba magi mamita kufet ka phet tawba maingal dudu ure subitana
ꯑꯩꯉꯣꯟꯗ ꯂꯥꯏ ꯊꯥꯖꯤꯜꯂꯛꯑꯦ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯤꯅ ꯂꯥꯛꯏꯕ ꯑꯅꯤꯗꯨꯅ ꯊꯪꯅꯕ ꯀꯥꯁꯤꯗ ꯇꯨꯝꯂꯤꯕꯅꯤ ꯀꯔꯤꯝꯇ ꯈꯪꯗꯕ ꯖꯥꯠꯂ ꯏꯆꯦ ꯌꯥꯡꯒꯣꯏ ꯆꯤꯟꯊꯤꯕꯤ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯑꯩꯕꯨ ꯁꯪꯅꯤ ꯀꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯗꯅ ꯐꯩ ꯈꯪꯅꯦꯕ ꯂꯨꯄꯥ ꯄꯥꯏ ꯅꯥꯇꯠꯄꯤ ꯑꯝꯇ ꯄꯤꯔꯣꯏ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯆꯐꯨꯗꯣ ꯐꯃꯥꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯩ ꯐꯃꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯐꯨꯗꯣ ꯎꯔꯨ ꯎꯔꯨ ꯎꯪꯕ ꯍꯧꯔꯛꯂꯦ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯒ꯭ꯔꯍꯟ ꯃꯥꯄꯟꯅ ꯀꯣꯏꯕꯗꯧꯅ ꯃꯗꯨ ꯎꯕꯗꯇ ꯁꯨꯕꯤꯇꯥ ꯃꯀꯣꯛꯇꯣ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯏ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯀꯥꯗ ꯏꯁꯤ ꯁꯤꯀꯩ ꯑꯃꯨꯛ ꯅꯣꯛ ꯏꯁꯤ ꯁꯤꯀꯩ ꯑꯃꯨꯛ ꯀꯞ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯃꯩꯉꯥꯜꯗꯨꯗ ꯐꯛꯂꯥꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤ ꯇꯥꯕ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯅ ꯁꯨꯕꯤꯇꯥꯅ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯑꯩꯕꯨ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯣꯠꯂꯔꯤꯕ ꯇꯝꯂꯂꯥꯏ ꯁꯥꯔꯤꯕ ꯅꯪꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯅꯦ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯋꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯅꯦ ꯂꯩꯕꯥꯛꯂꯩ ꯏꯅꯦ ꯂꯩꯕꯥꯛꯂꯩ ꯏꯅꯦ ꯂꯩꯕꯥꯛꯂꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯋꯦ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯎꯕꯗꯣ ꯊꯪꯅꯕ ꯀꯥꯗꯒꯤ ꯀꯔꯤꯝꯇ ꯁ꯭ꯋꯥꯏꯕꯤꯔꯛꯇꯦ ꯐꯛꯂꯥꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯤꯗꯨꯅ ꯃꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯥꯡꯉꯦ ꯇꯟꯖꯥ ꯑꯁꯤꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯕ ꯃꯩꯗꯣ ꯐꯖꯅ ꯃꯥꯒꯤ ꯉꯥꯟꯐꯝ ꯊꯣꯛꯄ ꯆꯥꯡꯗ ꯉꯥꯜꯂꯦ ꯃꯩꯉꯥꯜꯗꯨꯗ ꯁꯨꯕꯤꯇꯥ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯦ ꯃꯁꯥꯅ ꯃꯤ ꯑꯣꯏꯔꯒ ꯃꯥꯏꯊꯣꯡꯅ ꯂꯥꯏꯙꯕꯤꯒꯤ ꯁꯛꯂꯣꯟ ꯑꯣꯏꯕ ꯅꯨꯄꯤꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯤ ꯀꯥꯡꯈꯜꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯏꯆꯦ ꯅꯈꯣꯏꯅ ꯊꯋꯥꯏ ꯇꯥꯅ ꯁꯟꯊꯣꯡ ꯄꯥꯡꯕ ꯃꯄꯥ ꯌꯦꯅꯈꯥꯗ ꯐꯨꯝꯈꯤꯕꯗꯨꯅꯤ ꯋꯥꯁꯤ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁꯨꯕꯤꯇꯥ ꯅꯨꯄꯤꯁꯤꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯃꯤꯍꯨꯜꯗꯣ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛꯁꯦ ꯕꯨꯠ ꯂꯤꯂꯤꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ ꯂꯥꯏꯙꯕꯤꯒꯤ ꯁꯛꯂꯣꯟꯗ ꯕꯨꯠ ꯂꯤꯂꯤꯅ ꯑꯃꯨꯛ ꯁꯥꯟꯅꯕꯅꯤ ꯑꯗꯨꯒ ꯁꯨꯕꯤꯇꯥꯗ ꯌꯦꯡꯂꯒ ꯏꯁꯤ ꯁꯤꯀꯩ ꯅꯣꯛꯁꯤꯜꯂꯦ ꯁꯨꯕꯤꯇꯥ ꯂꯥꯏꯙꯕꯤꯗꯨ ꯎꯕꯗ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯗꯅ ꯐꯃꯨꯡꯗꯨꯗ ꯂꯦꯛꯊꯈ꯭ꯔꯦ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕꯒ ꯕꯨꯠ ꯂꯤꯂꯤ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯪꯅꯕ ꯀꯥꯗ ꯌꯥꯡꯒꯣꯏ ꯑꯃꯥꯏꯕꯤꯅ ꯇꯞ ꯇꯥꯈꯩ ꯃꯁꯝꯗꯣ ꯐꯣꯏꯕꯤꯔꯦ ꯂꯩꯕꯥꯛꯂꯩ ꯑꯍꯤꯡ ꯑꯗꯨꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝ ꯃꯆꯤꯟꯕꯥꯟ ꯊꯛꯀꯥ ꯏꯄꯣꯝ ꯄꯣꯝ ꯆꯤꯟꯕꯥꯟ ꯀꯥꯏꯕꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯃꯀꯣꯛꯇꯨꯁꯨ ꯎꯆꯦꯛ ꯃꯀꯣꯟ ꯁꯥꯔꯦ ꯅꯥꯍꯩꯅ ꯋꯥ ꯋꯥ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏꯅ ꯐꯨꯗꯤꯠ ꯊꯣꯛꯅ ꯐꯨꯕꯤꯔꯦ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯕꯨꯠ ꯂꯤꯂꯤꯅ ꯉꯁꯤꯒꯤꯗꯤ ꯁꯤ ꯐꯥꯎꯕ ꯄꯥꯔꯥ ꯂꯦꯁꯟ 2 ꯌꯥꯝ ꯑꯣꯠꯄ ꯌꯥꯗꯦ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯅꯣꯡꯃꯗ ꯂꯣꯏꯅ ꯑꯣꯠꯂꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯑꯄꯦꯟꯕ ꯑꯣꯏꯔꯣꯏ ꯆꯍꯤ ꯀꯌꯥ ꯂꯤꯛꯂꯥꯕꯨ ꯑꯣꯜꯂꯛꯄꯕꯨ ꯅꯣꯡ ꯅꯤꯅꯤꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ ꯕꯨꯠ ꯂꯤꯂꯤꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯅꯥꯗ ꯇꯥꯔꯝꯕ ꯂꯥꯏ ꯍꯔꯥꯎꯕ ꯋꯥꯀꯣꯜꯂꯣ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯈꯣꯜꯗꯨꯅ ꯍꯦꯛ ꯁꯥꯝꯈꯤꯕꯗ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯦ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯐꯃꯨꯡ ꯃꯈꯥꯗꯨꯗ ꯏꯍꯤꯡ ꯅꯥꯏꯡ ꯁꯥꯗꯨꯅ ꯂꯩꯕꯥꯛꯂꯩ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ ꯂꯩꯕꯥꯛꯂꯩꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯈꯝ ꯊꯦꯡꯅ ꯉꯛꯏ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯀꯩꯗꯧꯔꯤꯕ ꯂꯩꯕꯥꯛꯂꯩ ꯅꯪꯗꯤ ꯀꯩꯅꯣ ꯗꯦꯆꯦ ꯌꯥꯡꯒꯣꯏ ꯀꯔꯤꯝꯇ ꯈꯪꯁꯤꯟꯅꯗꯕꯗꯧꯅ ꯅꯈꯨꯠ ꯄꯦꯟꯅ ꯑꯩꯕꯨ ꯐꯨꯕꯤꯔꯒ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯦ ꯑꯩꯅꯕꯨ ꯀꯔꯝ ꯀꯥꯟꯗ ꯐꯨꯔꯤꯅꯣ ꯅꯪꯉꯣꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯒꯅꯨ ꯁꯤꯕꯨ ꯑꯩꯅ ꯑꯃꯨꯛ ꯃꯤꯅꯝꯈꯤꯗ꯭ꯔꯣ ꯂꯩꯖꯕꯤ ꯊꯥꯈꯩ ꯑꯩꯕꯨ ꯐꯨꯕꯤꯔꯒ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏ ꯋꯥꯈꯜ ꯂꯩꯕꯤꯅꯤ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯑꯣ ꯑꯩꯅ ꯇꯧꯏ ꯍꯥꯏꯁꯤꯅꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠ ꯌꯥꯎꯔꯦꯗꯅ ꯑꯩ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯉꯝꯂꯕꯀꯣ ꯐꯩ ꯈꯪꯅꯦꯕ ꯑꯩꯕꯨ ꯉꯁꯥꯏ ꯋꯥꯏ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯁꯔꯛꯇ ꯑꯩ ꯏꯁꯥꯁꯦ ꯇꯨꯝꯊꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯁꯨꯕꯤꯇꯥꯒꯤ ꯐꯤꯕꯝꯅ ꯑꯁꯣꯝꯗ ꯀꯝꯗꯧꯔꯝꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯛꯂꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯃꯕꯗꯤ ꯀꯝꯗꯧꯕ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯥ ꯑꯃꯗ ꯇꯨꯝꯁꯤ ꯍꯥꯏꯕꯁꯨ ꯑꯩꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯀꯟꯊꯣꯛꯈꯤꯕꯅꯤ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯂꯩ ꯐꯥꯎꯕ ꯅꯩꯔꯝꯂꯤꯁꯤꯅꯗꯤ ꯃꯥꯗꯤ ꯀꯝꯗꯧꯔꯝꯒꯅꯤ
ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯕꯥꯛ ꯂꯩꯕ ꯍꯨꯟꯗꯣꯛꯂꯝ ꯊꯪꯅꯕ ꯀꯥꯗ ꯂꯩꯕ ꯁꯨꯕꯤꯇꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯕ꯭ꯂꯥꯡꯀꯦꯠꯇꯨꯅ ꯐ꯭ꯂꯣꯔꯗ, ꯐꯃꯨꯡꯗꯨꯅ ꯏꯆꯥꯏ ꯏꯆꯥꯏ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯁꯨꯕꯤꯇꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏ꯫ ꯌꯥꯡꯒꯣꯏꯅ ꯁꯨꯕꯤꯇꯥꯕꯨ ꯇꯥꯅꯕ ꯀꯧꯏ꯫ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯂꯋꯥꯏꯗ ꯏꯁꯤꯡ ꯈꯔ ꯑꯃꯁꯨ ꯊꯥꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯋꯥꯈꯜ ꯇꯥꯏ꯫ ꯑꯅꯤꯗꯣ ꯑꯋꯥꯏ-ꯈꯨꯝ ꯇꯧꯅꯔꯦ꯫ ꯁꯨꯕꯤꯇꯥ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ? ꯇꯥꯔꯦ ꯏꯆꯦ, ꯑꯩꯗꯤ ꯀꯣꯛ ꯉꯥꯎꯗꯅ ꯁꯤꯔꯝꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯂꯥꯏꯙꯕꯤꯗꯨꯒꯤ ꯋꯥꯔꯤ ꯂꯤ꯫ ꯁꯨꯕꯤꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯃꯁꯥꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ꯫ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯂꯥꯏꯙꯕꯤ? ꯂꯥꯏꯙꯕꯤ ꯁꯣꯏꯗ꯭ꯔꯦ, ꯃꯁꯦ ꯃꯤꯒꯤ ꯈꯨꯠꯅꯤ꯫ ꯂꯤꯛꯂꯥ ꯉꯥꯎꯅꯕ ꯁꯦꯝꯖꯤꯟꯈꯤꯕ ꯂꯥꯏꯙꯕꯤꯅ ꯃꯊꯤ ꯐꯣꯡꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯑꯣꯏꯒꯅꯤ꯫ ꯅꯪꯕꯨ ꯉꯥꯎꯅꯕ ꯁꯦꯝꯖꯤꯟꯕ ꯑꯃꯗꯤ ꯂꯩꯔꯦ, ꯃꯗꯣ ꯉꯥꯛꯊꯣꯛꯄꯤꯌꯨ ꯏꯆꯦ꯫ ꯑꯩꯗꯤ ꯉꯥꯎꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗꯒ ꯉꯥꯎꯗꯨꯅ ꯆꯠꯄ ꯉꯝꯃꯣꯏ꯫ ꯄꯥꯈꯠꯀꯅꯨ, ꯑꯩ ꯂꯩꯔꯤ, ꯑꯩ ꯂꯩꯔꯤ, ꯑꯩ ꯂꯩꯔꯤꯗ ꯍꯥꯏ꯫ ꯆꯤꯟꯗꯤ ꯅꯝꯕꯔ 1, ꯊꯕꯛꯇꯤ 0꯫ ꯏꯆꯦꯒꯤ ꯆꯤꯟꯁꯤꯗꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝꯕ ꯌꯥꯅꯤ꯫ ꯁꯥꯎꯈꯤꯅꯨ ꯁꯨꯕꯤꯇꯥ, ꯑꯩ ꯂꯩꯔꯤ, ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁꯦꯀꯧ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯂꯩꯕꯥꯛ ꯂꯩꯁꯨ ꯆꯪꯂꯛꯏ꯫ ꯂꯩꯕꯥꯛ ꯂꯩ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯥꯎꯔꯦ ꯁꯨꯕꯤꯇꯥ꯫ ꯍꯩꯃꯥ, ꯏꯅꯦ, ꯅꯪꯗꯤ ꯀꯩꯗꯧꯔꯦ? ꯃꯨꯁꯂꯥ ꯇꯥꯔꯦꯗꯅ ꯁꯤꯗꯤ꯫ ꯂꯩꯕꯥꯛ ꯂꯩ ꯀꯞꯂꯤ ꯀꯞꯂꯤ꯫ ꯂꯣꯏꯔꯦ ꯏꯕꯦꯝꯃ, ꯂꯣꯏꯔꯦ ꯍꯥꯏꯌꯦꯗꯤ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯝꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯂꯩꯕꯥꯛ ꯂꯩ꯫ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯑꯋꯥꯏ-ꯈꯨꯝ ꯇꯧꯅꯩ꯫ ꯏꯅꯦ, ꯅꯪꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ꯫ WWFꯇ ꯐꯨꯅꯕꯗꯣ ꯁꯨꯃꯥꯏ ꯇꯧꯗꯦ꯫ ꯑꯩꯕꯨ ꯌꯃꯥꯡꯒ ꯇꯦꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯗꯣꯏꯅꯣꯕ? ꯇꯦꯛꯍꯧꯗ꯭ꯔꯤꯗꯣ ꯂꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯅꯣꯏ ꯑꯅꯤ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕ ꯑꯩ ꯑꯝꯇ ꯈꯟꯈꯤꯒꯦ꯫ ꯈꯜꯂꯣ ꯈꯨꯠꯇꯤ ꯌꯥꯎꯔꯨꯅꯨ, ꯃꯤꯅ ꯂꯥꯛꯆꯈ꯭ꯔꯦꯗꯅ ꯈꯜꯂꯤꯉꯩꯗ꯫ ꯂꯩꯕꯥꯛꯂꯦ, ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯃꯥꯏ ꯃꯤꯠ ꯄꯣꯝꯂꯕꯁꯤꯗ ꯀꯩꯗꯧꯕꯒꯤ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯣ? ꯏꯆꯦ ꯌꯥꯡꯒꯣꯏ, ꯍꯟꯗꯛꯀ ꯃꯤꯁꯛꯇꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯃ ꯐꯥꯎ ꯄꯤꯔꯔꯣꯏ꯫ ꯂꯩꯕꯥꯛꯂꯦ, ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯇꯍꯥꯇ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯣꯏ ꯊꯥꯅꯗꯕ ꯇꯧꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯑꯍꯤꯡꯗꯨ ꯇꯨꯝꯗꯕ ꯃꯈꯩ ꯀꯩꯗꯧꯕ ꯌꯥꯕ ꯈꯟꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯕꯨꯠ ꯂꯤꯂꯤ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯑꯒ ꯂꯤꯂꯥꯒꯤ ꯀꯥ ꯌꯧꯁꯤꯜꯂꯛꯏ꯫ ꯕꯨꯠ ꯂꯤꯂꯤꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯏꯊꯧ ꯂꯣꯏꯔꯦ, ꯂꯤꯂꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯂꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯒꯤ ꯀꯨꯝꯃꯩꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯨꯂꯣꯆꯅꯥ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ 10ꯗ ꯎꯅꯁꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯂꯩꯔꯝꯃꯤ ꯁꯨꯔꯦꯁꯀꯤ꯫ ꯎꯅꯒꯗꯕ ꯃꯐꯝ ꯂꯕ ꯔꯣꯗ꯫ ꯁꯨꯂꯣꯆꯅꯥ ꯉꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡ ꯎꯅꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯑꯣꯏꯔꯦ ꯍꯔꯥꯎꯕꯅ ꯃꯁꯥꯗꯣ ꯈꯝ ꯊꯦꯡꯉꯤ꯫ ꯃꯀꯦ ꯁꯦꯝꯗꯨꯅ ꯍꯥꯏꯅꯈꯤꯕ ꯄꯨꯡ ꯅꯪꯅꯕ ꯂꯕ ꯔꯣꯗ ꯃꯦꯀꯣꯂꯥ ꯂꯩꯕꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯎꯅꯕ ꯃꯄꯥꯗꯨ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯑꯦ꯫ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯁꯨꯔꯦꯁ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯀꯥꯔꯗꯣ ꯈꯥꯝꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏ-ꯈꯨꯝ ꯇꯧꯅꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯀꯨꯏꯗ꯭ꯔꯤꯗ꯫ ꯀꯔꯤ ꯂꯩꯒꯦ ꯎꯅꯁꯤ ꯍꯥꯏꯔꯛꯏꯁꯤꯕꯣ? ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯆꯠꯀꯗꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤꯅ ꯑꯩꯕꯨ ꯎꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯐꯥꯎꯗꯨꯅ ꯑꯩꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯎꯅꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯊꯥꯖꯗꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏ꯫ ꯁꯨꯃꯥꯏꯅ ꯅꯪꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯃꯇꯧ ꯎꯠꯈꯤꯗꯕꯁꯦ ꯁꯥꯊꯤꯅ ꯀꯨꯏꯔꯦ꯫ ꯁꯨꯂꯣꯆꯅꯥ, ꯆꯠꯂꯝꯗꯥꯏꯒꯤ ꯎꯅꯅꯤꯡꯕꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ꯫ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩ ꯋꯥ ꯀꯣꯏꯊꯣꯛꯄ ꯍꯩꯇꯦ꯫ ꯗꯥꯏꯔꯦꯛꯇ ꯑꯗꯨꯝ ꯍꯥꯏꯔꯒꯦ꯫ ꯅꯪꯅꯁꯨ ꯍꯦꯟꯅ ꯑꯩꯒꯤ ꯃꯑꯣꯡ ꯈꯪꯉꯤꯗꯨꯅꯤ꯫ ꯅꯨꯄꯥꯁꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ꯫ ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯈꯪꯗꯦ꯫ ꯀꯔꯤ ꯃꯔꯝ ꯂꯩꯒꯦ ꯅꯪꯅ ꯁꯥꯎꯕ ꯃꯇꯧ ꯎꯠꯂꯤꯗꯨꯕꯣ? ꯁꯨꯂꯣ, ꯁꯥꯎꯗꯦꯗ꯫ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯦ꯫ ꯑꯩꯅ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯅ ꯍꯥꯏꯉꯝꯗ꯭ꯔꯕ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯣ꯫ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯤ꯫ ꯉꯁꯤꯃꯛ ꯅꯣꯏꯗ ꯆꯠꯂꯁꯦ ꯍꯥꯏꯗꯧ ꯃꯥꯜꯂꯦ꯫ ꯁꯨꯂꯣꯆꯅꯥ,
ngasi nang gaiga unaribasina aroiba oise. Sulochana harauramba nungairamba pumtak takhe maithong ado maksinki nukmi pamino irang langjaba mangkhirame asigumba wai Suresh ki machindagi tani haiba ma expect tawrudi. Sulochana masado ikai nungsiane labrot tuda miya mangduda kapkiba khangaude kapli Sulochana na nangise adu haige haiduna mafum sida kauriro anido makhatana awai khum tawnare. Sulochana nang aibudi lan khangana aigi punsina nangbu nungsiba sungam ngamgadaba mansilaktre thamoi pandena nangdi thangdongna thauruba nangi wai singsina aigi nakongse kakchatpaga chap manare na pangbi na tatabi magum lenkibane ena fai nang aibu lana dilauno aikhoi angang amta natrabane aina nangbu amambada kuina thambasu pamde oiroidaba punchi wari amagi plot sagatpa aingonda madugi matam leite thamoisina nangi thamoiga naksinaba pamdra haiduna warep ama laure nangdi thamoi pandena aidi ngasida khang nangi thamoina lawba phireptuna aigi thamoisidi mache tana kahali haibasimadi nangna khango. Sulochana nangi thamoi kahenbagidama I am sorry adubu haujiksu matam lei nangisu kanano sanaba punchi khongloi thiyu. Sulochana hena thamoi ka kaplibudo hena do mimang kumang naidana thingba ngamdana mamit ki pido sadum Suresh ki wai singdu tabda kapli aduma khairi. Sulochana su sanaba punchi khongloi haibagi atrabu karinu Suresh nangonda leptuna laklubi aibu chanafam leitre siranga sidi. Sulo punchi khongchatse kanana tele kanana sangi hai adubu khudimaksida aidi wakhal chanadaba miga khongchat amada chaminabadi pamdre nang naingonda uriba limitation to karino aiga chanadre hairiba maramdu ta kari maramdu aina taklubagi mathau tadre chanadaba wakhal haibasidi illusion namaga chapmane masina sandongna takadabagi maramsibu karino ira leitabi aibu ira lama pisillaga saina khango hairibra itomta tosi. Sulochana sahi tara nanga debate tawrasu wafam sigi matangda nainabadi loira aibu debate ki topic oina urabaneba hujikti nangi punchigi awa nungai khongchatta saruk yaminarambe aibu nangna aduk laina ngangu ngamlabane masida takpadi aise mamal yaudabini sinatra. Sulochana tose sigi matangse aigi haifam thokpa haire matungda amuk hana pau phongnaroise ngasi haiba numisina aroiba oise asiyarga Suresh samai ledna chatke tawi tanja aduda Sulochana asaubo mugaloina nare ngaikho Suresh mamaido phatlaisile ngaikho aiba waisida. Sulochana na yumduda sedangbi ama leibidugi natra nang neibu mirairise mamal leitabi haurphum khangdabidugidama aduk handaba thakta kumba aibuna seranana khanduna lamakangsida lamuk nawro haiduna hundokpa ngamlabaneba angawbidugidama aigi punsibu lekha tanaba silibra. Suresh naire aina hana swaikre wafam sida liglabu pusilakana amaromda aina nangi punsina lekha tanaba ngasi phawbada karimta tawkhiba leite icham chamna loinaba chatminnaba koiminnaba chaminaba khaktani masida nangna aingonda ahenba blame tawningai leite. Suresh ki wai singdu targa hena khoirangba khoisauba ikaiba phawre adubu Sulochana sonde ngamnaba magi thokpa khumlei ngasi aigi thamoina mache tanda kairiba ibanigi relationship ta singchep thariba ayat piribadi nangna matam pumbada wangna thangkalibi ligla haidunani masida ligla pusilakadose kayara khainani kanthora kanu ligla pusida. Suresh ta kumai
Nang leo khidra ai chatlamage hayeng chatpagi sem sagadabsu leo nanga uchinabagi matam leite asi haramlaga suresu yam pongna magi kardo labrotagi uripok yognaba thauduna chatki inga ngaktuna tawribu matawsida hoi mai haibu ngamdana Sulosana ngayakti tumil leptuna lambi mapalduda lewe milugi pirangdi lakchar thamoi maisaknadi henjila khutsa prek prek thektuna khangaw Sulosana o aingonda singnarabane aigi lambida khurok thangliblik laba soidana malem sidagi khongul mutkinaba muthatkaniye mina aigi nungsiba munkhraga tumil leithokadabi nupidudi aidi nate asi hairaga Sulosana magi gari do speed kanna thore mi chenkhra lambi duda kwa kaithe traffic point yorpada gari do ngaya kham signal duda khamu hairakpana gari khamningai duda wakhal da nikhaliba karigumba angau bililana lambi sigi papalana satlamdabadi aigi car sina thomlamgadabane leichabi thaduna akan masapuda speed kanna thorpa aigi car sina ligla ki punchi dain tharam basu afaba wakhalamda khanba hitra traffic signal du green he tharpaga mayum yongna bala sumangda car do faina khamjilaga saptrama ko loina Sulosana magi ka da sanglaga leiriba poche singdo loina thugaire michel pungkai poche leramba loina sakhai mamai bema danapatina magi kagi poche thugai bagi mukol tarduna prapra pakhaladuna kaidobu yarbano khangingladuna chensile machanupina ka manungda tandap takpadona torumliba phibam do ubada ngakpana khamthenge machanupi pungning ihul khangbi mama danapatina themnauduna machanupi ge sawdo phathai hihik launa kapladuna wangang fawbo thokte ingthanaba singla sama pite magi saptraduda pakhatuna Elizabeth ngaya yumduda lawaiduna phone chu tawi mitta tayriba maskara miludagi chintharakliba pirangduna amubo isingole maithongdo marang aduna akaibi minjal mache singduda masagi chaktam munne yeng awabagi masakne uriba tawriba khudi mathong khangdraba awaba man lakshin khibana magi pungningbo pungpik pixelankre nupa kainabagi ningba thungdabagi siningba phawre mama masado awai khum tawne se ima da hayo kana na chada lakserage ima leiringeida isabu mina laksabadi patik nate makhya to setke paghe khumde Sulosana kabli ungduna le tanja sida Elizabeth su ka manung chagle ka sigo iramliba phibam Sulosana gi mawung matawsina hena pakat phawre Elizabeth su changsil laglaga awabdu ta saruk yarare Elizabeth na kaidorage hayo haibane nangna nungai tabdo nangna haitragadi aikoina kamaina khangdorige danapatin aduni bema imana ngasaidagi harise danapati amadi Sulosana tapnganbadagi kapladuna labrota thokiba thawdoksingdo sithadana tamle danapati asawbona mangoinan haide angawbi mafam marang khangdabe amagidama ai sabu mana mamal yaudana kainarisi aidana haiba ngamlaba hera yam usitabagi mongni Elizabeth madi yam tawngamina imana bisi kaurga ikaiba pidineba danapatina ngasi aigi ichana miludagi chintharakliba pirang singsigi laman aina khungani he tumil lairo tawgeda ayam pendi mi singse usitabagi thabak tawba tare lambi lamjauda ta duna leibi ata tu khunduna chabi amagidama asi yona aigi chabu miraiba ngamlabako danapatina kaidauba yengba tai singnarakpadi lemnadi tokte Sulosana de ai hingingdre ai siningle ngasi aida ikaiba nangliba punsi sina lairi makai kaidong nungda kawba ngamloye imagi bema
ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯌꯦ ꯏꯆꯥꯅ ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯡꯁꯦ ꯃꯁꯛ ꯈꯪꯅꯕ ꯇꯥꯛꯄꯤꯕ ꯇꯥꯏ ꯏꯂꯤꯖꯥꯕꯦꯠꯅ ꯁꯨꯂꯣ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯑꯩ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯏꯂꯤ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯉꯝꯂꯣꯏꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯂꯣꯆꯅ इलिजाबेटबु कोंदुना कप्पे अदुबु उचिन नाचिन कपलंबदो मखोय नि चंगदुना थेंबदगी फरे अमरोमदा मसागी मतौदो येंगबा ngamद्रदुना दनपतिन अयुक्तुदा मी थादुना कामोंगदगी तोंबा मदि दोजो लवहल्लोरे मखोयुम खक्ता तोंगानबा कामदा फमदुना वारी साने दनपति अमदि मखोय मसेन वारी सानरे करी लेरगी चेमा अयाम पेंदे चिंबाइसिना चाकपा लामैगु चाए तौरिसे इकाय फिरु खुमे असी यारगा ngasiगी मचानुपीगी थौदोकसिंगदो थवाई नुंगाइतन तमे वारी दुलीब लोरपदा दनपतिने फिबम सि यौरबदा खुतुंगबुनदुना लैबा चुमलिब्रा नहानगैना नहानगै ओइरे ngasiदी अरेपा मंगांगनासि आई हाना सोहाइख्रदुनि हंजन हाइबा सोइनदि अंगावबिदो युमदुदगी तांथोकिबा अमदि हातोकपा नखोय ngamloidra तोमना खुमे इचेमा तांथोकपा खक्ता नत्रा हाना हाइनखिबदो हंतकना कदोमदगिनो हात पाइदना अमा यौरमसिना ननपतिना तांथोकपा खक्तना याद्रे फिबमसिदा दोजो सुखुमे तुदौरिदा तौदुइसे ननपति नारे फिबमननि हारिसे नखोयनिसु खनारो आइने सिल्लिबा थबकसे पांथोकपा ngamni नत्रगा ngamoi हाइदो ngamoi हाइरगा माइबा मसिंग वाते सना लेबाक्सिदा अहिबा कनानो तानरुगे दनपति याम साउना पेंदबा मुगलोइनना हाइरकपनि वाइसिंगसे दोजो मदि तोंबा इराय लाइने खंगे मै हौखै साउरे दनपतिसे मीगी लाइबुदि खोइरमे आइबो नोंमुता हातपा तुपगी थबकति अमुक्तसु तौद्रे मसि डायरेक्ट लेबा वफमसे पैसा मयामबुदि फंगने आइबो करमना होय हाइगने खल्लुबदा वाबना खमथिंगले तोंबा तोंबा तुमिले दोजोना तोंबगी माइथुंगदि येंगे करी इंगित उलक्के हाइबगी ngayakti kaado pungchikchi minute 10 mu tumil leru matung danapati ngasi nong muchupa ma yumda chatlaga khalluro hayeng ngamni ngamoi haibado phone da hairo ngamoi haragana ngamgadaba mi thirage aigi budi thoina kaiba leite matik chaba ahiba mi duni thiduise danapati yam king naire dojo madi tomasu hoi mai haidine tumin maru lukta dunale ngayak famlaga ani dusu युमदुदगी थोरकले ngसाइदी लौबा लाकपने हौजिकती हनकिबो मतमसिदा थौसावा सात्रे खोंग नोइन हल्ले सोमदुना मु कमदौरी अयुक्सिदा सुरेश मागी कादा टेंशन नमग लोइनना थोंग लोंचिलगले मागी ममानबनी रोशन नमदि अमर फुकलाउना फाउजिले हयेंग चत्तोरे हाबगे ममानबला ए खंगबदगी का मनुंगदगी थोगले सुरेश रोशनना कैदौरिबा नंगदि का मनुंगदगा मोदंग सानरीरो सुरेशना खुमे सानदेदा हक्सांग ngамदि रोशनाइरे यारे ताइबुंगो खंगबियानिको तंफा मरक थले हाइमा नोइ लाइबोइदा अनिबु समानना खुमे होय तैमा हयेंग चतौरे हाबदुदा ट्रीट अमा पीगेना लाइबा होइने खरा पुथौसो हंदक सुती थोलकपसे युमगी मखादा सुरु सुरु नेसिलगा ले ngसाइ ngapudi noi murupse semang manglubuni सुरेशना अखोई तैमना ngangbasima thabak chatlubuni ba semang mangba natiye nungmi haire सुरेश अमरना खंगदेबो हॉस्टल की का मनुंगदुदा सुम लेसिनकिबना कोइबा लांगबगा लोइना काउख्र माले लाइक सुम लोइना दुना लैबगा सुरेशना यारेदा तंफानम अदो ngasi numidang अखोई द नोइनी चाक चारसी युमदा पाव हाइको चाक हापरुनुना रोशन मदियमा ममित मना लांखले हराउबना लवाई लुतोन साले चाक पलकपदा चाकी नमादा लिगला बुलुंबसिनी मखोइनी न खलेबा रोशन यारनी दैतैमा तंफानाय करीगी याबनो हयेंग नमानबसे चटखरनी हयेंग एयरपोर्ट थिंदोकपसु नोइनी यावगदबनी येंगोय चाकती सिदा चासी नुमिदांग चादा लाक्ते यारोइको
अदो नोइबु ट्रीट हाइदुबु कदाइदनो चत्तुसिबो रोशन कुमे सुम कॉफीगुम्बा मा थौसिरन खनबै वानी अदुदिने अखोय लिगलागा बुबुगसे खरा पुको नोई गाड़ी अचौबा यावरप नत्रो अमरन फत खुमे अनीदुम यावरे तैमा नचन नुपीसे कोइबा अमुक्ता पुद्रि अमता पुरुचो बुबुसुने पोगो येंगबदा वारबनी फ्रेश ओइनबा अइने मोइनी लोइसिलुरगे असी हारमलगा लिगलागी का लेबदोम चतकी लिगलासु यावना कोइबा चतकिनि खल्लुबदा हराउबना सिरे पंजाबी ढोल गिल थिलगा जगोई साबदों मसादा फाव रोशन अमदि अमर मनुंगदना हराउबना लोय का हेनदी मथि फोंगदे अमरोमदा सुरेशु हराउ मकासु फोंगदे मासु अरुणबा नुक्सी वारीबा इबा होरकलिबा थमोय अमना कनागी मफमदसु लिनिंगदे ममानबना ट्रीट पीबगी नमादा लिगलागा कोइबा चत्तोरे हाइबगी अरोइबिदा केरे ngaya minute 15 mu ngaitu ngaisin tawruba matung mani matumsu mache liglaga ningthina setladana dress up tawra car ge thongjin fawba tamphana thindore liglana chamna ingna sele kai paksaba moina kusu kumenga heksu sinaki tholakpa ubuda pungaw ngawe makhoi humdo car amada rosan na thawe mangdana suresh tong maningdana mani matum ligla aduga amar car anida तोंगान तोंगान चटकेदब फरक तागदबद उबदा बालेनुदुददुमा इकों कोमना मखोइसिंग अदु तोंगे कारदो उरिपोक्तगे तमना तमना थौबा होरगले लोना लोना ममांगी मिसेलदुदा सुरेश अमदि रोशन मनिंगदा तोंगलिबि लाबा लोना लोना येंसिनदब सादुने येंगे गारीदुदा याम चानबा इंगबे एम्बियंस अमा काजलना तांगजद्रबा तरु तरुबा सिंगी नापुंगु मिटलुअनी मिस नाना मयाई पुबी यायमा यैथर रिंगसिदी तुमिन फमदुन लेबी लिगलागी तुमिन लेसिनबा मतौना मयामदो अमुकेना खोइरांग बायबदो फावल कैनवासदा येक बायबा लायक कनाना लिगलागी सक्तम येक लबदी मास्टरपीस अमा फंगदुना आर्टिस्ट अमा ओइबगी महै यालंबा याय जोइजाइनरबा समलांगदुना माइथोंगी मिनोकता तांगजरी समलांगदो नौरबी खुसा सिंगदुना तासिनबदा इनोतमा हापदौना तवे कारदो लेप्तना थौरकपना मफमसु खरा नुंगाइबा मीसु यामना पुनबा चाबा थक फावबा टिम्बर योखिबा खंगौदे चिंगमैरोंगी कारदो मफम चाना पाक तोरमलगा टिम्बरदा काखले मथक्की चावरबा यामना स्पेसस ओरबा मफमदुदा इकोइ कोइना फम्मे खुनिंग वांगबी अमा पिंक कलर की फनेकता मपान चटपा फुरित मैचिंग चानबा मगा अमूब समलांग निंदू येबीदुगा टिम्बरदुदा लिगलाना चंगपा उबदा कैफेदुदा लेरंबा पाखंगदा घेंथोक्तना नुपी फावा मागे अमूब समलांगदुदा मियेंग चंगे चावखलकपगी मतुंगिना समदा कलर संगबा केमिकल मैम सिजनबा आयरन तौबा मचू संगबा समतेना ककपा मतमगी अहोंगबना पुरकपा स्टाइल मैम तौरबसु होंगलकलिबा चटनबीना अमूबा निंदू येबी समलांगबु माइथीबा पीबा ngambadi ngasi फावबा ओइथौद्रे अमूब समलांग निंदू येबीदुना पाखंग मखैगी थमोइदि पुंगाव ngawhal लिगलाना मफम चाना फमख्रबदुदा कैफेदुदा लेरंबा मी अतैसु लोना लोना येंगे लिगलागी अमूब समलांगदुदा पुंगसोन हे सोंथख्रे मातबु यिंगनिंगबगी इखौ लांगबनी इपा इपुगे हौरपम चटनबी कांगलोन गाक्तुना सेना चटलेबी मबु करमनदी खुनाइसिगी साखले हारिबा अहोंबा अवोनबा मनदी इराय लाइना हेक्ता माइथीबा पीबा ngamgani ओइरोइदोबा वाने निंगथीरबा अमूब समलांगदुदा ngawdaba kanasu yaudre manam taraba lenging chatpa samlang mayamduna holiba sordo fawbo ngami suresh khamban manama sado kuyom oina tasile makhoina chagadabado order tawe waiter masu table nakta lai ikhang khanguduna liglana excuse me yes pestada red sauce apa laigadrang waiter na lairo semagi tongana extra charge yaurga phangani hairami मरकथन सुरेशना सेंबीरो हायरमे वेटरदो मंग नोमगा चथि लिगला नायरे तमोचा पेस्ता चानिंग मनना तौगनी नचन रोशनसु याउनिंग मन खरदुन खुमले होइदा कैसु कायदेदा पेस्ताबु सुरेश रोशन अमदि अमर इंगंगै नानगे
ꯃꯤꯔꯣꯜ ꯇꯥꯗꯅ ꯂꯩꯕꯤ ꯂꯤꯛꯂꯥꯁꯦ ꯂꯥꯏꯔꯤꯛ ꯍꯩꯔꯝꯃꯣꯏꯗꯧꯕ ꯃꯥꯜꯂꯦ ꯏꯪꯂꯤꯁ ꯃꯇꯦꯛ ꯉꯥꯡꯂꯒ ꯍꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯗ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯊꯣꯛ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯑꯣꯏꯇꯥꯅ ꯂꯤꯛꯂꯥꯁꯦ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯃꯉꯣꯟꯗ ꯃꯇꯧ ꯑꯃ ꯃꯌꯥꯏ ꯑꯃ ꯌꯥꯎꯔꯤ ꯋꯦꯇꯔꯁꯤꯒ ꯃꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯎꯠꯂꯤꯕ ꯇꯦꯕꯜ ꯃꯦꯅꯔ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯤ ꯇꯥꯟꯖꯥꯁꯤꯗ ꯑꯁꯨꯝꯅ ꯐꯝꯂꯤꯉꯩ ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯤꯇꯦꯜ ꯑꯃꯗꯤ ꯑꯦꯜꯕꯝꯒꯤ ꯃꯃꯤꯡ ꯆꯠꯈꯠꯂꯛꯂꯤꯕ ꯃꯤꯂꯦꯅꯤꯌꯝꯁꯤꯒꯤ ꯍꯦꯔꯣ ꯁꯛꯍꯟꯕꯗꯣ ꯇꯤꯝꯕꯔꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯊꯣꯔꯛꯄ ꯂꯥꯛꯄꯅꯤ ꯂꯤꯛꯂꯥ ꯑꯣꯏꯅ ꯐꯝꯂꯤꯕ ꯅꯥꯀꯟꯗꯨꯗ ꯍꯦꯔꯣꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯐꯝꯃꯦ ꯍꯦꯔꯣꯗꯨ ꯂꯥꯛꯄꯗ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯦꯟꯅꯤ ꯍꯥꯏꯖꯕ ꯈꯔꯒ ꯐꯣꯇꯣꯕꯨ ꯀꯥꯞꯄꯣ ꯁꯦꯜꯐꯤꯕꯨ ꯇꯧꯕꯣ ꯑꯃꯨꯛꯇꯣꯏꯕꯅꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯗꯤ ꯇꯨꯃꯤꯟ ꯐꯝꯃꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯅꯤ ꯃꯇꯨꯝꯅ ꯆꯤꯆꯦ ꯂꯤꯛꯂꯥ ꯑꯁꯤꯒꯤꯁꯦ ꯑꯦꯜꯕꯝ ꯀꯨꯝꯕ ꯍꯦꯔꯣꯅꯤ ꯑꯁꯤꯒꯤ ꯍꯦꯔꯣꯁꯤꯒ ꯐꯣꯇꯣ ꯑꯝꯇ ꯅꯝꯃꯨꯁꯦ ꯀꯀꯥꯗ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ ꯏꯆꯦꯅ ꯍꯥꯏꯕꯤꯌꯣ ꯃꯅꯤ ꯃꯇꯨꯝꯅ ꯋꯥꯐꯝꯁꯦ ꯇꯨꯃꯤꯟꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯍꯥꯏꯕꯅꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯤꯛꯂꯥꯅ ꯇꯥꯃꯣꯆꯥ ꯑꯁꯤꯒꯤ ꯑꯦꯜꯕꯝ ꯀꯨꯝꯕ ꯍꯦꯔꯣꯁꯤꯒ ꯕꯨꯕꯨꯒꯤ ꯐꯣꯟꯗ ꯁꯦꯜꯐꯤ ꯑꯝꯇ ꯇꯧꯔꯨꯒꯦ ꯁꯨꯔꯦꯁ ꯏꯉꯛꯉꯛꯂꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯌꯦꯡꯊꯣꯔꯛꯏ ꯑꯦꯜꯕꯝ ꯐꯤꯂꯝꯒꯤ ꯌꯛ ꯂꯥꯎꯕ ꯍꯦꯔꯣ ꯁꯛꯑꯦꯅ ꯐꯣꯇꯣ ꯅꯝꯂꯒ ꯂꯩꯕꯗꯨ ꯎꯔꯦ ꯁꯨꯔꯦꯁꯅ ꯍꯣꯏ ꯍꯣꯏ ꯅꯝꯖꯔꯨꯔꯣ ꯑꯌꯥꯕ ꯐꯪꯂꯕꯗ ꯑꯅꯤꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯁꯛꯍꯦꯟꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯁꯛꯍꯦꯟꯗꯤ ꯃꯌꯥꯝꯒ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯤꯛꯂꯥꯅ ꯐꯣꯇꯣ ꯅꯝꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏꯕꯗꯣ ꯎꯗ꯭ꯔꯦ ꯂꯤꯛꯂꯥꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯍꯥꯏꯔꯛꯄꯗꯨꯗ ꯐꯤꯂꯝꯒꯤ ꯍꯦꯔꯣ ꯀꯨꯝꯕ ꯁꯛꯍꯦꯟ ꯃꯃꯥꯏꯗꯣ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯄ ꯃꯥꯡꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯄꯥꯏ ꯁꯦꯜꯐꯤ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯋꯦ ꯃꯤꯁꯅꯥꯅ ꯌꯧꯕ ꯃꯤꯅꯣꯛꯀꯤ ꯃꯔꯨꯝꯗ ꯊꯃꯣꯏꯅ ꯎꯔꯨꯝ ꯊꯤꯕꯒꯨꯝ ꯊꯣꯛꯂꯦ ꯁꯛꯍꯦꯟ ꯃꯤꯆꯥꯟꯅꯕ ꯃꯤꯀꯨꯞꯇ ꯂꯤꯛꯂꯥꯒ ꯄꯨꯡꯄꯪ ꯄꯪꯁꯤꯟꯈ꯭ꯔꯦ ꯂꯤꯛꯂꯥꯅ ꯁꯥꯔ ꯐꯣꯇꯣ ꯑꯝꯇ ꯅꯝꯃꯤꯟꯅꯁꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥꯁꯦ ꯁꯥꯔꯒꯤ ꯕꯤꯛ ꯐꯦꯟꯅꯦ ꯁꯛꯍꯦꯟꯅ ꯈꯨꯝꯃꯦ ꯍꯣꯏ ꯌꯥꯏꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯄꯨꯟꯅ ꯁꯦꯜꯐꯤ ꯇꯧꯋꯦ ꯁꯦꯜꯐꯤ ꯇꯧꯕ ꯂꯣꯏꯔꯛꯄꯗ ꯂꯤꯛꯂꯥꯅ ꯊꯦꯡꯛ ꯌꯨ ꯃꯣꯁ ꯋꯦꯜꯀꯝ ꯁꯛꯍꯦꯟꯗꯤ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯖꯗ꯭ꯔꯦ ꯂꯨꯇꯨꯡ ꯇꯥꯕ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯒꯨꯝ ꯐꯥꯎꯋꯦ ꯃꯇꯧ ꯂꯩꯕꯤ ꯑꯃꯒꯤ ꯃꯤꯅꯣꯛꯇ ꯃꯥꯗꯤ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯤ ꯑꯇꯩꯅ ꯁꯦꯜꯐꯤ ꯇꯧꯁꯤꯒ ꯍꯥꯏꯔꯛꯄꯗꯣ ꯃꯍꯥꯛ ꯃꯁꯥꯗ ꯆꯪꯗ꯭ꯔꯦ ꯂꯤꯛꯂꯥꯗꯤ ꯃꯅꯤ ꯃꯇꯨꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯐꯝꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯐꯝꯊꯕꯒ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯣꯔꯗꯔꯗꯨꯁꯨ ꯄꯨꯊꯣꯔꯛꯏ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏꯁ ꯄꯦꯁꯇꯥ ꯃꯣꯖꯤꯇꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯃꯈꯣꯏ ꯆꯥꯕꯤ ꯊꯛꯄꯤ ꯇꯧꯔꯤ ꯃꯁꯛ ꯅꯁꯥ ꯇꯣꯛꯀꯩ ꯅꯤꯡꯊꯤꯔꯕꯤ ꯃꯥꯏꯊꯣꯡꯗ ꯃꯤꯇꯥ ꯈꯝꯗꯥꯕ ꯀꯌꯥꯅꯤ ꯁꯨꯔꯦꯁ ꯈꯣꯏꯔꯥꯡꯉꯤ ꯆꯥꯔꯤꯕꯗꯣ ꯈꯣꯏꯖꯪꯗꯦ ꯁꯤꯟꯅꯅꯤꯡꯕ ꯐꯥꯎꯋꯦ ꯂꯤꯛꯂꯥꯕꯨ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡꯁꯨ ꯆꯪꯍꯟꯅꯤꯡꯗꯦ ꯌꯦꯡꯕꯗ ꯈꯣꯏꯔꯥꯡꯕ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯤ ꯑꯌꯥꯝꯕꯅ ꯂꯤꯛꯂꯥꯇꯕꯨ ꯌꯦꯡꯕꯗ ꯐꯤꯂꯝ ꯀꯨꯝꯕ ꯍꯦꯔꯣ ꯁꯛꯍꯦꯟ ꯐꯥꯎꯕꯅ ꯍꯨꯟ ꯍꯨꯟꯅ ꯂꯤꯛꯂꯥꯕꯨ ꯌꯦꯡꯉꯤ ꯊꯥꯖ ꯅꯣꯡꯃꯗꯣꯜ ꯊꯥꯖ ꯃꯥꯒꯤ ꯃꯁꯦꯛꯄꯨ ꯃꯉꯥꯜꯕꯨ ꯀꯜꯂꯛꯇꯕ ꯀꯅꯥ ꯂꯩ ꯑꯎꯕ ꯈꯨꯗꯤꯡꯒꯤ ꯁꯨꯃꯟꯅꯐꯝꯅꯤ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗ꯭ꯔꯕ ꯀꯦꯐꯦꯗꯨꯗ ꯅꯨꯃꯤꯠꯁꯤꯃꯒꯤ ꯏꯚꯤꯅꯤꯡ ꯇ꯭ꯔꯤꯠꯇꯣ ꯂꯣꯏꯁꯤꯟꯈꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯂꯤꯛꯂꯥ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯨꯒ ꯄꯨꯟꯅ ꯇꯤꯝꯕꯔꯗꯒꯤ ꯍꯥꯏꯗꯣꯔꯛꯂꯦ ꯄꯨꯟꯅ ꯒꯥꯔꯤꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯎꯔꯤꯄꯣꯛ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯂꯤꯛꯂꯥ ꯇꯝꯐꯥꯒ ꯂꯣꯏꯅꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯁꯨꯔꯦꯁꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯍꯌꯦꯡ ꯆꯠꯄꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ ꯑꯗꯨꯒ ꯇꯣꯞꯅ ꯇꯧꯒꯗꯕ ꯄꯦꯛꯀꯤꯡ ꯈꯔꯒ ꯋꯦꯠꯁꯨ ꯌꯦꯡꯂꯤ ꯍꯌꯦꯡ ꯐ꯭ꯂꯥꯏꯠ ꯇꯣꯡꯗ꯭ꯔꯤꯉꯩ ꯃꯥꯅ ꯄꯨꯔꯤꯕ ꯂꯒꯦꯖꯇꯨꯒꯤ ꯀꯌꯥꯝ ꯄꯦ ꯇꯧꯒꯗꯕ ꯁꯨꯔꯦꯁ ꯔꯣꯁꯟ ꯑꯃꯗꯤ ꯑꯃꯔ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯚꯥꯏ ꯁꯨꯔꯦꯁ ꯍꯌꯦꯡꯁꯦ ꯂꯩꯆꯤꯜꯗꯤ ꯊꯥꯗꯦ ꯌꯥꯝ ꯊꯨꯅ ꯌꯧꯅꯤꯗ ꯔꯣꯁꯟ ꯋꯦꯗꯔꯁꯤꯗꯤ ꯑꯟꯄ꯭ꯔꯤꯗꯤꯛꯇꯦꯕꯜꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯚꯥꯏ ꯆꯨꯝꯃꯤꯅ ꯑꯗꯨꯁꯨ ꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯦ ꯉꯁꯤ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃꯇ ꯁꯤꯟꯅꯔꯝꯒꯦ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯌꯨ ꯚꯥꯏ ꯂꯤꯛꯂꯥꯕꯨ ꯅꯈꯣꯏꯅꯁꯨ ꯌꯦꯡꯁꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯩꯈꯣꯏ ꯏꯇꯩꯃ ꯇꯥꯃꯣꯅꯕꯨꯗꯤ ꯁꯦꯟꯅꯔꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤꯇꯪ ꯇꯥꯕ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯋꯥꯐꯝ ꯑꯃꯅ ꯁꯨꯂꯣꯆꯅꯥ ꯏꯂꯤꯖꯥꯕꯦꯠꯀ ꯂꯤꯛꯂꯥꯒ ꯎꯅꯍꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯚꯥꯏ
ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯃꯥꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯒꯦ ꯂꯤꯛꯂꯥꯒꯤ ꯈꯟꯕꯗ ꯋꯥꯔꯕ ꯁꯨꯔꯦꯁ ꯔꯣꯁꯟ ꯑꯃꯗꯤ ꯑꯃꯔꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯗꯤꯅꯔ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯁꯤꯟꯕꯗꯣ ꯆꯥꯛ ꯆꯥꯅꯕ ꯂꯥꯡꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯇꯨꯝ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯤꯔꯔꯦ ꯃꯌꯥꯝꯗꯣ ꯗꯥꯏꯅꯤꯡ ꯔꯨꯝꯗꯨꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯄꯨꯡ 9 ꯇꯥꯔꯝꯗꯥꯏ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯨꯔꯦꯁ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯐꯝꯂꯦ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯄꯨꯡ 24ꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯄꯨꯡ 54 ꯑꯣꯏꯍꯟꯅꯤꯡꯉꯤ ꯂꯣꯏꯍꯟꯅꯤꯡꯂꯝꯗꯦ ꯑꯍꯤꯡ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯍꯟꯅꯤꯡꯉꯝꯃꯤ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯉꯁꯤꯗꯤ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯋꯥꯈꯜꯗ ꯈꯜꯂꯦ ꯀꯔꯤꯒꯨꯝꯕ ꯂꯤꯛꯂꯥꯒꯤ ꯃꯥꯌꯣꯛꯇ ꯁꯨꯂꯣꯆꯅꯥꯅ ꯁ꯭ꯇꯦꯞ ꯈꯔ ꯂꯧꯈꯠꯂꯛꯂꯕ ꯀꯩꯗꯧꯅꯤ ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯀꯩꯗꯧꯔꯛꯄ ꯂꯤꯛꯂꯥꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯥꯅ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯣꯟ ꯈꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯇꯨꯝꯕ ꯊꯦꯝꯂꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯨꯕꯤꯇꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯀꯟꯅ ꯁꯤꯜꯂꯤ ꯌꯨꯝꯒꯤ ꯀꯥ ꯈꯨꯗꯤꯡꯗ ꯍꯪꯒꯥꯝ ꯃꯔꯨ ꯆꯥꯏꯊꯣꯛꯏ ꯌꯥꯝꯅ ꯇꯧꯔꯒ ꯐ꯭ꯂꯣꯔꯗ ꯃꯌꯦꯛ ꯃꯌꯥꯝ ꯑꯃ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯛꯂꯤ ꯂꯩꯕꯥꯛꯂꯩ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯌꯥꯝ ꯊꯧꯅꯥ ꯐꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯔꯤ ꯂꯩꯕꯥꯛꯂꯩꯁꯨ ꯃꯥꯏꯕꯤ ꯑꯃꯗꯒꯤ ꯇꯥꯗꯦ ꯄꯨꯡ 12ꯒꯤ ꯃꯃꯥꯡꯁꯤꯗꯒꯤ ꯍꯧꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯕꯅꯤ ꯈꯨꯠꯇ ꯁꯨꯝꯆꯤꯠ ꯑꯃꯁꯨ ꯄꯥꯏ ꯂꯩꯕꯥꯛꯂꯩ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯝ ꯃꯅꯥꯗꯨ ꯊꯥꯗꯣꯛꯂꯒ ꯖꯒꯣꯏꯁꯨ ꯁꯥꯏ ꯌꯥꯡꯒꯣꯏꯅ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯇꯥꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯀꯥ ꯑꯃꯗ ꯃꯣꯔꯣꯛ ꯈꯔꯁꯨ ꯃꯩ ꯊꯥꯔꯤ ꯊꯪꯅꯕ ꯀꯥ ꯑꯃꯗꯅ ꯁꯨꯕꯤꯇꯥꯗꯨ ꯅꯍꯥꯟꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗ꯭ꯔꯕ ꯃꯧ ꯍꯅꯨꯕꯤ ꯀꯣꯏꯕꯗ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯕ ꯄꯥꯈꯪ ꯑꯃꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯤ ꯐꯣꯟ ꯃꯃꯥꯏꯗꯨꯗ ꯁꯛꯀ ꯎꯅꯔꯗꯨꯅ ꯍꯅꯨꯕꯤ ꯃꯥꯅ ꯐꯤꯜꯇꯔꯒ ꯁꯦꯝꯂꯗꯅ ꯃꯀꯤ ꯁꯦꯝꯗꯨꯅ ꯇꯧꯔꯤ ꯃꯇꯝꯗꯨ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:30 ꯇꯥꯔꯦ ꯁꯣꯝꯗꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯈꯟ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ ꯄꯥꯈꯪꯗꯨꯒ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯅꯦꯅꯦ ꯅꯍꯥꯟꯒꯩ ꯅꯨꯃꯤꯗꯥꯡ ꯀꯣꯜ ꯑꯝꯇꯒ ꯇꯧꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯦꯅꯦꯒꯤ ꯃꯁꯛ ꯎꯗꯕꯁꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯕꯨꯡꯉꯣ ꯑꯩꯅ ꯁꯣꯝꯗ ꯅꯁꯛ ꯎꯗꯕꯒꯤ ꯅꯄꯥꯎ ꯇꯥꯗꯕꯒꯤ ꯋꯥꯕꯁꯤꯗꯤ ꯅꯪ ꯈꯪꯂꯝꯃꯣꯏꯅꯦ ꯑꯩꯁꯨ ꯋꯥꯔꯤꯅꯤ ꯅꯪꯕꯨ ꯎꯗꯕꯗ ꯑꯗꯣ ꯐꯔꯦꯅꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ ꯅꯥꯀꯣꯡ ꯁꯦꯡꯗꯣꯛꯂꯕꯅꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯂꯧꯕ ꯉꯝꯃꯗ꯭ꯔꯣ ꯅꯣꯏ ꯏꯃꯥ ꯄꯥꯕꯨꯡꯒ ꯆꯍꯤ ꯂꯦꯡꯒꯥ ꯃꯥꯟꯅꯕꯤ ꯑꯩꯕꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯅꯤꯡꯒꯗ꯭ꯔꯥ ꯀꯣꯛ ꯌꯦꯠꯀ ꯌꯦꯠꯂꯗꯅ ꯂꯨꯍꯣꯡ ꯄꯥꯟ ꯐꯝꯕ ꯉꯝꯖꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯗꯤ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯑꯗꯨꯗꯤ ꯇꯣꯛꯅꯔꯁꯤ ꯏꯕꯥꯅꯤ ꯅꯦꯅꯦ ꯅꯪ ꯁꯥꯎꯔꯕꯣ ꯅꯦꯅꯦ ꯅꯨꯡꯁꯤꯕꯤ ꯃꯧꯁꯨ ꯑꯣꯏꯕ ꯐꯪꯂꯣꯏꯗꯕꯗ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯁꯥ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯅꯦꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯕ꯭ꯔꯣ ꯁꯥꯎꯗ꯭ꯔꯗꯤ ꯑꯩꯕꯨ ꯅꯣ ꯍꯥꯏꯔꯣ ꯁꯥꯎꯈꯤꯅꯨꯕ ꯅꯦꯅꯦꯁꯦ ꯊꯦꯝꯕꯤꯅꯨ ꯀꯩꯁꯨ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯕꯗ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯂꯧꯔꯒ ꯏꯕꯥꯅꯤ ꯈꯛꯇ ꯇꯣꯈꯥꯏꯅ ꯚꯔꯥꯗ ꯑꯣꯏꯅ ꯂꯩꯔꯁꯦ ꯍꯩꯃꯥ ꯑꯩꯅ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯂꯥꯛꯅꯕꯗ ꯆꯥꯟꯅꯅ ꯑꯩꯕꯨ ꯂꯧꯒꯦꯒ ꯍꯥꯏꯅꯦ ꯍꯣꯏ ꯌꯥꯔꯤ ꯏꯕꯨꯡꯉꯣ ꯅꯃꯥꯒꯨꯝꯕꯤ ꯑꯩꯕꯨ ꯂꯧꯔꯗꯤ ꯀꯔꯤꯗꯤ ꯍꯥꯏꯅꯅꯤ ꯃꯤꯅ ꯉꯥꯏꯍꯥꯛꯀꯤ ꯈꯥꯏꯕꯅ ꯈꯥꯏꯕꯅꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯦꯅꯦ ꯅꯪꯗꯤ ꯅꯍꯥꯟꯒꯩ ꯗꯤꯜ ꯂꯦꯜꯂꯤꯕ ꯑꯣꯏꯔꯦ ꯅꯣꯛꯐꯗꯦ ꯁꯦꯔꯤꯁꯇꯧꯅ ꯈꯟꯕ ꯑꯣꯏꯔꯦ ꯑꯉꯥꯡ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯂꯣꯏꯅꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯀꯃꯥꯏꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯣ ꯅꯪꯒꯤ ꯆꯍꯤꯗꯨꯒ ꯑꯩꯒ ꯑꯃꯨꯛꯇ ꯄꯥꯎꯅꯦ ꯀꯥꯞ ꯑꯣꯜꯂꯒ ꯌꯥꯔꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯆꯍꯤꯗꯒ ꯊꯩꯖꯤꯜꯂꯅꯨ ꯑꯩꯕꯨ ꯈꯥꯏꯀꯩ ꯈꯥꯏꯕꯤꯔꯒ ꯑꯁꯨꯝꯅ ꯄꯥꯈꯪ ꯃꯆꯥꯁꯤꯒ ꯁꯨꯕꯤꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯪꯅꯕ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯩꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯙꯥꯄꯇꯤꯗꯣ ꯃꯣꯔꯣꯛ ꯍꯥꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗꯣ ꯅꯤꯡꯊꯤꯅ ꯚꯦꯟꯇꯤꯂꯦꯁꯟ ꯂꯩꯇꯕꯒ ꯃꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯂꯥꯛꯄ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯍꯧꯖꯤꯛ ꯃꯥꯒ ꯐꯣꯟꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯅꯤ ꯅꯨꯄꯥꯗꯨꯒ
ꯃꯃꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯅꯥꯀꯣꯡ ꯑꯅꯤꯃꯛ ꯃꯩ ꯍꯧꯈꯩ ꯐꯣꯡ ꯐꯣꯡ ꯁꯥꯏ꯫ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯊꯥ ꯐꯥꯗ꯭ꯔꯤ ꯅꯨꯄꯥꯁꯤꯒ ꯐꯦꯁꯕꯨꯛꯇ ꯈꯪꯅꯕ ꯂꯣꯟꯅ ꯃꯃꯥꯒ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯅ ꯇꯥꯅ ꯃꯥꯒꯤ ꯐꯦꯁꯕꯨꯛꯇ ꯆꯪꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯁꯣꯝꯗ ꯃꯥꯒꯤ ꯃꯃꯥ ꯁꯨꯕꯤꯇꯥꯒ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯃꯦꯁꯦꯖ ꯑꯃ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯦ, ꯔꯤꯄ꯭ꯂꯥꯏꯁꯨ ꯄꯤꯕꯤꯔꯛꯇꯦ꯫ ꯐꯦꯁꯕꯨꯛ ꯄ꯭ꯔꯣꯐꯥꯏꯜ ꯆꯪꯗꯨꯅ ꯆꯦꯛ ꯇꯧꯔꯨꯕꯗꯁꯨ ꯃꯥꯒꯤ ꯃꯃꯥꯒ ꯃ꯭ꯌꯨꯆꯨꯑꯦꯜ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯃꯦ꯫ ꯃꯦꯗꯝꯇꯤꯅ ꯄꯨꯛꯅꯤꯡꯗ ꯑꯣ ꯑꯩꯅ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯈꯣꯏꯆꯥꯛ ꯊꯥꯕ ꯌꯥꯕ ꯅꯨꯄꯥꯈꯩ ꯏꯃꯥ ꯅꯪꯅ ꯈꯜꯂꯗꯨꯅ ꯍꯦꯛꯇ ꯐ꯭ꯔꯦꯟ ꯑꯣꯏꯁꯤꯟꯕꯅꯦꯕ, ꯅꯨꯡꯉꯥꯏꯅꯦꯕ ꯉꯁꯤ꯫ ꯑꯁꯨꯝꯅ ꯃꯦꯗꯝꯇꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯅꯕ ꯐꯃꯨꯡ ꯃꯆꯤ ꯃꯔꯨꯝꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯈꯪꯗꯨꯒ ꯁꯨꯕꯤꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯕ꯭ꯔꯕ? ꯁꯥꯎꯗ꯭ꯔꯗꯤ ꯅꯣ ꯍꯥꯏꯔꯣ? ꯌꯥꯝ ꯁꯥꯎꯒꯜꯂꯤꯅ ꯅꯪꯒꯤ ꯅꯇꯧꯁꯤꯅ ꯍꯦꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯕꯗꯧꯅ ꯇꯧꯏ꯫ ꯐꯥꯎꯅꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯃꯤꯑꯣꯠꯄꯤ ꯅꯪꯕꯣ꯫ ꯑꯣꯠꯇꯤꯌꯦ, ꯐꯔꯦꯅꯦ ꯅꯪꯅ ꯑꯩꯕꯨ ꯂꯧꯕ ꯉꯝꯅꯤ ꯍꯥꯏꯔꯒꯅ ꯑꯩ 3-4ꯔꯛꯇꯤ ꯈꯜꯂꯛꯈꯤꯒꯦ꯫ ꯃꯧ ꯍꯅꯨꯕꯤ ꯂꯧꯕꯕꯨ ꯑꯩꯅ ꯍꯧꯗꯣꯛꯄ꯭ꯔꯣ? ꯑꯩꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯁꯤꯗꯕꯨ ꯅꯪꯅ 3-4ꯔꯛ ꯈꯜꯂꯛꯀꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯅꯪꯅ ꯈꯪꯉꯣꯏ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯔꯤ, ꯃꯥ ꯑꯝꯇ ꯃꯌꯨꯝ ꯄꯥꯟꯈꯤꯁꯅꯨ ꯇꯧꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯅ ꯅꯤꯡꯇꯝꯂꯦꯗꯅ꯫ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ ꯃꯦꯗꯕꯨꯇꯤ ꯃꯃꯥꯒꯤ ꯃꯥꯡꯗ ꯐꯟ ꯆꯣꯡꯊꯣꯛꯂꯒ ꯑꯩꯅ ꯑꯣꯏꯅ ꯀꯩꯅꯥ ꯀꯠꯄꯤꯔꯒꯦ ꯅꯣꯏ ꯑꯅꯤ, ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥ ꯑꯃꯨꯛ ꯉꯥꯏꯅꯅꯤ? ꯁꯨꯕꯤꯇꯥ ꯑꯃꯗꯤ ꯅꯨꯄꯥꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ ꯃꯦꯗꯝꯇꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ꯫ ꯃꯦꯗꯝꯇꯤꯒ ꯃꯥꯒ ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯀꯣꯏꯅꯔꯤꯕꯅꯤ꯫ ꯃꯦꯗꯝꯇꯤꯅ ꯌꯨꯝꯁꯤꯗ ꯊꯣꯛꯂꯛꯄꯁꯤꯗꯗꯤ ꯄꯥꯈꯪꯗꯣ ꯃꯤꯍꯨꯜ ꯆꯦꯡꯒꯥ ꯆꯤꯡꯒꯨꯝꯅꯔꯦ꯫ ꯄꯥꯈꯪꯗꯨꯅ ꯅꯪ ꯃꯦꯗꯝꯇꯤ ꯅꯠꯇ꯭ꯔꯣ? ꯃꯦꯗꯝꯇꯤꯅ ꯈꯨꯝꯃꯦ꯫ ꯅꯃꯤꯠꯇꯣ ꯂꯣꯛꯇꯥꯡ ꯇꯥꯡꯉꯕꯣ? ꯑꯩ ꯃꯦꯗꯝꯇꯤꯅꯦ꯫ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯃꯛ ꯅꯪꯅ ꯂꯧꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯍꯜ, ꯑꯩꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒꯦ, ꯀꯔꯤ ꯀꯥꯏ? ꯅꯪꯁꯨ ꯁꯤꯗ ꯂꯥꯛꯑꯣ, ꯅꯨꯄꯥꯁꯨ ꯌꯥꯎꯗꯦ, ꯌꯥꯑꯣꯡ ꯏꯟꯕꯅ ꯄꯛꯆꯔꯅꯤ꯫ ꯁꯨꯕꯤꯇꯥꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯏꯃꯥꯒꯤ ꯕꯦꯝꯃ? ꯉꯥꯏꯍꯥꯛ ꯑꯗꯨ ꯏꯃꯥ ꯏꯆꯥꯒꯨꯝꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯅꯪꯅ ꯃꯆꯣꯛ ꯃꯄꯟ ꯅꯥꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯇꯥꯒꯦꯁꯨ ꯇꯥꯖꯁꯅꯨ꯫ ꯏꯃꯥꯗꯤ ꯀꯥꯡꯈ ꯃꯈꯥꯗ ꯀꯨꯟꯕꯤ ꯂꯤꯟ ꯑꯃꯣꯝ ꯑꯣꯏꯔꯝꯂꯦ, ꯉꯁꯤꯗꯒꯤ ꯃꯤꯡꯒꯧ ꯍꯣꯡꯗꯣꯛꯅꯔꯅꯤ꯫ ꯅꯌꯥ ꯅꯨꯄꯥ ꯊꯣꯛꯀꯗꯕ ꯅꯨꯄꯥꯁꯤꯗ ꯅꯪ ꯑꯩ ꯄꯨꯟꯅ ꯂꯩꯗꯣꯔꯕꯅꯤꯅ ꯃꯤꯡꯒꯧꯁꯦ ꯏꯃꯥꯗꯒꯤ ꯏꯆꯦ ꯑꯣꯟꯕ ꯇꯥꯔꯦ꯫ ꯑꯩꯉꯣꯟꯗꯅ ꯏꯅꯥꯎ ꯍꯥꯏꯅ ꯀꯧꯔꯣ, ꯀꯔꯤ ꯀꯥꯏꯒꯦ ꯏꯆꯦ ꯕꯦꯝꯃ? ꯁꯨꯕꯤꯇꯥꯅ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯀꯩꯅꯣ? ꯅꯪꯅ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯁꯤꯅ? ꯃꯃꯥ ꯃꯆꯥꯅꯤ ꯈꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯦ꯫ ꯄꯥꯈꯪꯗꯨꯅ ꯈꯜꯂꯦ, ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯃꯃꯥ ꯃꯆꯥꯅꯤꯃꯛ ꯂꯧꯕ ꯇꯥꯔꯕ꯭ꯔꯥ? ꯃꯃꯥ ꯃꯆꯥ ꯂꯧꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯂꯝꯆꯠ ꯅꯥꯇꯩ ꯆꯥꯗꯕꯁꯦ ꯄꯣꯠꯂꯣꯏꯐꯝ ꯐꯖꯕꯝ ꯂꯩꯇꯦ꯫ ꯌꯥꯔꯦ, ꯑꯩ ꯉꯁꯤꯗꯒꯤ ꯃꯧ ꯍꯜꯂꯛꯄꯤ ꯀꯣꯏꯔꯔꯣꯏ꯫ ꯑꯣꯏ ꯈꯥꯔꯦ, ꯄꯦꯜꯂꯦ꯫ ꯏꯁꯥꯒ ꯆꯥꯟꯅꯒꯗꯕ ꯅꯨꯄꯤ ꯑꯃ, ꯌꯨꯝ ꯀꯣꯏꯒꯗꯕ ꯑꯃ ꯊꯤꯕꯅ ꯐꯩ꯫ ꯀꯩꯗꯧꯅꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯗ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕ, ꯇꯤꯟ ꯁꯤꯠꯅꯕ ꯊꯕꯛ ꯇꯧꯔꯔꯣꯏ꯫ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯈꯨꯗꯛꯁꯤꯗꯒꯤ꯫ ꯏꯃꯥ ꯏꯄꯥ ꯂꯩꯈꯥ ꯇꯥꯅꯕ ꯍꯣꯠꯅꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯈꯪꯗꯣ ꯚꯤꯗꯤꯑꯣ ꯀꯣꯜ ꯀꯛꯊꯠꯈꯤ꯫ ꯍꯦꯛ ꯀꯛꯊꯠꯄꯒ ꯃꯃꯥ ꯃꯆꯥꯅꯤꯗꯣ ꯕ꯭ꯂꯣꯛ ꯊꯝꯃꯦ꯫ ꯃꯃꯥ ꯃꯆꯥꯅꯤꯅ ꯑꯍꯤꯡꯗꯨꯗ ꯅꯨꯄꯥ ꯄꯥꯈꯪꯗꯨꯒꯤꯗꯃꯛ ꯆꯤꯟꯗꯥ ꯄꯧꯗꯥꯅꯗꯨꯅ ꯈꯠꯅꯔꯤ꯫ ꯅꯨꯄꯥ ꯆꯣꯞꯄꯤ ꯁꯨꯕꯤꯇꯥꯁꯨ ꯄꯥꯛ ꯍꯟꯗꯦ꯫ ꯃꯃꯥ ꯂꯧꯕꯤ ꯃꯦꯗꯕꯇꯤꯁꯨ ꯑꯗꯨ ꯃꯉꯥꯏ, ꯆꯤꯟ ꯀꯥꯡꯖꯩꯅꯤ꯫ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯇꯣꯔꯅꯥꯃꯦꯟ ꯊꯣꯛꯂꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯒꯤꯗꯃꯛ ꯈꯠꯅꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯌꯨꯝꯗꯣ ꯃꯩ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦ꯫ ꯃꯩ ꯃꯨꯠꯈꯤꯕꯗꯒꯤ ꯀꯥꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯃꯃꯥ ꯃꯆꯥ ꯈꯠꯅꯔꯝꯕꯒꯗꯣ ꯁꯨꯕꯤꯇꯥꯅ ꯁꯤ ꯊꯣꯛꯅꯤ ꯈꯪꯉꯕꯅꯤ, ꯑꯩꯗꯤ ꯉꯁꯥꯏꯅ ꯀꯦꯟꯗꯜꯒ ꯃꯩꯈꯦꯠꯀꯗꯨꯕꯨ ꯃꯣꯟ ꯃꯈꯥꯗ ꯊꯝꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯝꯕꯗꯨꯗ ꯃꯥꯗꯨꯅ ꯆꯠꯂꯒ ꯃꯣꯟ ꯃꯈꯥꯗꯒꯤ ꯀꯦꯟꯗꯜꯗꯨ ꯂꯧꯊꯣꯛꯂꯒ ꯆꯨꯈꯠꯂꯦ꯫ ꯀꯦꯟꯗꯜꯒꯤ ꯃꯩꯉꯥꯜꯗꯨꯅ ꯀꯥꯗꯨꯒꯤ ꯑꯃꯝꯕꯗꯨꯗꯤ ꯀꯣꯛꯂꯦ꯫ ꯃꯦꯗꯕꯇꯤꯅ
Ima, asengba ma hainasi. Ima se fana ahal oirabani. Aigi nupadaga miyeng changakanu. Matang sida aingonda henjilla diba. Aina imabu imani haina khanba ngamoi. Subitana, maiga mutkibagi mihulga yaudra. Amtane hairang yesida yuranga kiganu. Asomda nani hoina lai khuramleni tawriduna kamai tawba amta yengluge. Ngasai waina irang tawraga leire. Haujigna wakhal leibi paktaba madi yawi. Ima nang morok tharaga lai khuram tawbani. Ai amta yengluge. Nangsu lao aigi tunginaro. Nathanta kaasida leiba nungairo. Kaisu tawroi. Ai imagi kaasida ngayak lehokkige. Aigi kaadina ventilator su pande. Phunba ma yawi. Lai khuram loidri phau ai sida lehokkige. Asi yarga tumin tasinduna le. Subitasu masagi mataududa manaba tanduna hoi mai hamdana kendal lama thalamraga thoki. Medabdi asawbuna masado thakaladuna famungduda famduna le. Kaadagi thong hangtulaga chatkhre Subita. Thangnaba ka atopa amadana leibak lega amaibi yangoiga leiwa tunwa tawduna lai khorami. Lai khoramliba kaaduta changli. Tawramliba singdubuda apenba phawre. Lai tin henjinba ngamlaroi habi. Yangoina karamba laino tinno aina mahum haidadorabani ngasidi henjinbaga amta yaroi. Leibak leinasu nahangei tamna lai sarido ngasidi para ama tambiradabani. Asi yarga mathanta noi leibak le ikhang khangaudana thangnaba mikupta noklambadagi. Leibak le floor duda masado theknauna thektokhre. Leibak le adumna noklambadagi masa thektorakpada akiba phawre. Subitana kaidorage ine kaidorage. Yangoina leibak le nang wakhol amta tawsi kaidauge. Asi yarga magi manak tamna prap sangsilala lawai duda leiwa ama kame masa thektuklibdo fanaba haiduna. Asumna ama laikannanaba honaringi asawbuna masada langoi chalibi medabadina mana leiba ka manungdudagi hakchang yamna ngamdana nupi amana siramdaiga matawgum hik launa nahebagi makhol tare. Medabadi miul thawal sukitra. Medabadina kanano ka sigi manungda lerise. Asi yarga kendal du parga ka manungduda kana lei haidana famlambadagi fuklauna hogulaglaga yengi. Akibagi sakrolama ka dugi manungda mamai makharom thangba faklangduda kendalgi mangalduda masamana ipa pabi nupi amana lepaga leibagi mami tabadawna leibado mamin mangna uri. Medabdi madu ubuda wa ngangba thokidra. Maning handuna chatlaga mamagi kadugi manungdagi khonglei khajiktuna senthoke tawbusu nangaudra. Ma masado senthoke tawbuga kaage thongdo gamlauna akanba sapu muga loinana kanna hangtokpa yadabagi mongda lonsinkhre. Medabdi kapakle kadugi thongdo hangto haibagi mama tanaba hanjin law khongduna ima thong hangto ima thong hangto haiduna hanjin lawri. Adubu mana lawribado arembani ka manungda leiba saudaba saphuduna magi khonjeldo kadugi manungdagi hedo ankitra khudingma aremba tare. Medabdina tumin kadugi phaklangduda tariba mamido munna yengduna le. Kanano haibani aikhoi ma hoi ine hoina laikanna khoirami nangumba mana hekta hanjinbadi yar. Thong changdo ai chatke haibane aibu kinaba silibana kanano. Asumne haibaga nupi amana kadugi manungda sisigai thawai tana nokpagi makhol ama tare. Nupiduna nokpa makhol du tarabada magi singli nauri pumba krak laksinbagum phawi. Tahaiba ngamdradna mana konganido kanna mele. Tanjasida faklangdagi lai kusangwidongna tawba saru ngaktana leitengba khuta sangba ma makharom thangba mami tariba faklangdudagi thindore. Madubuda miul changkatkiduna mama lobi Medabdi ima haina amuktang kanna lawramraga wakhal tadana
ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯈꯤꯗꯕꯒ ꯃꯃꯤꯗꯨ ꯃꯥꯡꯈꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯂꯩꯕ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯊꯦꯛꯇꯣꯛ ꯊꯦꯛꯆꯤꯟ ꯇꯧꯏ ꯊꯦꯛꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯔꯦ ꯅꯨꯄꯤ ꯑꯣꯏꯖꯔꯁꯨ ꯅꯨꯄꯥꯗꯧꯅ ꯑꯣꯟꯅ ꯇꯩꯅꯅ ꯈꯣꯟꯖꯦꯜꯗꯣ ꯋꯥꯡꯅ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏ ꯌꯦꯡꯅ ꯍꯥꯏ ꯌꯥꯡꯒꯣꯏ ꯑꯃꯥꯏꯕꯤ ꯅꯪꯅ ꯃꯣꯔꯣꯛ ꯊꯥꯔꯒ ꯑꯩ ꯇꯥꯟꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯕꯨ ꯑꯄꯪ ꯁꯤꯔꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯡꯒꯣꯏ ꯇꯝꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯂꯪꯖꯥꯗꯧꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯂꯋꯥꯏ ꯂꯦꯝꯐꯨꯒꯤ ꯁꯝꯂꯥꯡꯗꯣ ꯇꯥꯞ ꯂꯥꯎꯅ ꯐꯣꯏ ꯁꯣꯕꯤꯇꯥ ꯄꯥꯈꯠꯄꯣꯏ ꯊꯛꯀꯠꯄꯣꯏ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯀꯤꯔꯗꯨꯅ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯥꯗꯨꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯊꯨꯅ ꯌꯥꯡꯅ ꯃꯥ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯈꯟ ꯆꯦꯟꯊꯣꯔꯛꯏ ꯃꯤꯒꯤ ꯋꯥꯗꯤ ꯈꯪꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯁꯥꯅ ꯃꯁꯥꯒꯤ ꯂꯝꯕꯤ ꯊꯤꯒꯗꯕꯅꯤ ꯃꯁꯤꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯂꯤꯛꯂꯥꯅ ꯇꯧꯈꯤꯕꯒꯨꯝ ꯃꯥꯒꯤꯁꯨ ꯅꯨꯃꯤꯠ ꯁꯨꯔꯦ ꯈꯪꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯥꯗꯨꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯀꯣꯔꯤꯗꯣꯔꯗꯨꯗ ꯃꯃꯥꯏ ꯂꯥꯏꯇꯤ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯁꯨꯕꯤꯇꯥꯅ ꯅꯪ ꯀꯅꯥꯅꯣ ꯑꯩꯕꯨ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯛꯇ ꯁꯦꯟꯅꯔꯤꯕ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯤꯗꯨꯅ ꯑꯩꯗꯤ ꯅꯪꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯁꯥꯗꯒꯤ ꯈꯥꯏꯗꯣꯔꯛꯄ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯍꯪꯂꯤꯕꯗꯤ ꯁꯨꯕꯤꯇꯥ ꯈꯨꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯆꯤꯔꯣꯜ ꯌꯧꯋꯥ ꯃꯤꯅꯝꯕꯗꯣ ꯆꯥꯟꯅꯗꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯥꯏꯙꯕꯤ ꯃꯃꯥꯏ ꯄꯥꯜꯂꯝꯕꯗꯒꯤ ꯅꯨꯄꯤꯗꯣ ꯁꯨꯕꯤꯇꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯊꯣꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯁꯨꯕꯤꯇꯥ ꯈꯨꯠꯇ ꯀꯦꯟꯗꯜꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯌꯨꯝꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯕꯗꯤ ꯃꯥ ꯍꯤꯡꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯁ꯭ꯇꯤꯌꯥꯔꯗꯨꯗ ꯀꯨꯝꯊꯔꯛꯄꯗ ꯈꯣꯡꯅꯠꯐꯝ ꯃꯄꯥ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯁꯤꯔꯤꯗꯒꯤ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯔꯛꯂꯦ ꯁꯨꯕꯤꯇꯥ ꯃꯈꯣꯡꯗꯨꯁꯨ ꯇꯦꯛꯂꯦ ꯃꯀꯣꯛꯇꯨꯁꯨ ꯈꯖꯤꯛ ꯌꯩꯁꯤꯟꯈꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯩꯁꯤꯟꯈꯤꯕꯗꯤ ꯅꯠꯇꯦ ꯁꯨꯕꯤꯇꯥ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯁꯨꯕꯤꯇꯥꯅ ꯇꯥꯗꯨꯅ ꯂꯩꯕꯒ ꯂꯩꯕꯥꯛꯂꯩꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯐꯠꯇ꯭ꯔꯕ ꯅꯨꯡꯁꯤꯠꯇꯨꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯂꯩꯕꯥꯛꯂꯩ ꯃꯁꯥ ꯇꯦꯛꯇꯣꯛꯂꯝꯕ ꯐꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏꯗꯤ ꯀꯣꯛꯇꯨ ꯆꯤꯛꯄꯅ ꯂꯣꯏ ꯃꯁꯝꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯤꯡꯅꯥꯡ ꯁꯥꯀꯩ ꯐꯣꯏꯔꯝꯂꯦ ꯂꯩꯕꯥꯛꯂꯩꯗ ꯆꯪꯕ ꯁꯥꯍꯨꯝꯗꯨꯅ ꯌꯥꯡꯒꯣꯏꯁꯨ ꯋꯥꯕꯅ ꯐꯦꯜ ꯂꯥꯎꯋꯦ ꯑꯗꯨꯒ ꯂꯩꯕꯥꯛꯂꯩꯁꯨ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅꯤꯗꯨꯅ ꯀꯝꯗꯧꯔꯝꯗꯣꯏꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯍꯤꯡ ꯆꯕꯨꯛ ꯍꯦꯜꯂꯛꯂꯕ ꯃꯇꯝꯗꯨꯗ ꯉꯁꯥꯏꯗꯒꯤ ꯑꯣꯠꯂꯤꯕ ꯅꯩꯔꯤꯕꯁꯤꯡꯁꯦ ꯀꯅꯥꯅꯗꯤ ꯅꯠꯇꯦ ꯕꯨꯠ ꯂꯤꯂꯤꯒꯤ ꯊꯋꯥꯏꯗꯨꯅꯅꯤ ꯌꯨꯝꯁꯤꯗꯒꯤ ꯑꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯂꯝꯕꯤ ꯃꯄꯥꯜ ꯑꯃꯗ ꯑꯣꯏꯅ ꯐꯥꯎꯗꯣꯔꯛꯂꯦ ꯂꯤꯂꯤꯅ ꯀꯝꯗꯧꯏ ꯉꯁꯤꯗꯤ ꯑꯩꯅ ꯂꯦꯁꯟ ꯅꯝꯕꯔ 3ꯗ ꯊꯥꯔꯗ꯭ꯔꯤꯒꯤ ꯑꯣꯏꯅ ꯆꯂꯥꯏꯔꯝꯃꯦꯗꯅ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯁꯤꯗ ꯊꯣꯛꯅꯕ ꯁꯤꯟꯖꯕꯅꯤ ꯍꯌꯦꯡꯗꯒꯤꯅ ꯂꯤꯛꯂꯥꯒꯤ ꯃꯅꯦ ꯀꯕꯣꯛꯂꯩ ꯑꯣꯏꯅ ꯅꯩꯔꯒꯦ ꯈꯔꯅꯤ ꯑꯃꯨꯛ ꯁꯤꯒꯤ ꯏꯃꯨꯡꯁꯤꯗꯒꯤ ꯃꯥꯏ ꯑꯣꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯂꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯍꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯑꯔꯣꯏꯕꯤ ꯊꯥꯈꯩ ꯔꯦꯁꯤꯡ ꯀꯥꯔꯒꯨꯝ ꯌꯥꯡꯅ ꯀꯥꯡꯆꯨꯞ ꯔꯣꯗ ꯂꯩꯕꯗꯣꯝꯗ ꯊꯧꯗꯈꯤ ꯀꯔꯤ ꯈꯨꯇꯧ ꯂꯥꯛꯊꯧꯅꯒꯦ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯀꯩꯅꯣꯝꯃ ꯇꯧꯔꯝꯕ ꯁꯣꯏꯗ꯭ꯔꯦ ꯃꯁꯤꯒꯤ ꯀꯥꯔꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯂꯤꯅ ꯒꯣꯁ ꯔꯥꯏꯗꯔꯒꯤ ꯕꯨꯂꯦꯠꯇꯨꯒꯨꯝꯕ ꯑꯩꯒꯤꯁꯨ ꯃꯩ ꯀꯥꯞꯄ ꯕꯨꯂꯦꯠ ꯑꯃ ꯊꯣꯛ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯒꯤ ꯃꯥꯡꯗ ꯑꯔꯣꯏꯕꯤꯗ ꯅꯩꯕ ꯔꯣꯌꯦꯜ ꯏꯟꯐꯤꯜꯒꯤ ꯕꯨꯂꯦꯠ ꯑꯃ ꯊꯣꯔꯛꯂꯦ ꯕꯨꯂꯦꯠꯇꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯕꯨꯂꯦꯠꯇꯣ ꯁ꯭ꯄꯤꯠ ꯀꯟꯅ ꯊꯧꯔꯒ ꯉꯁꯥꯏ ꯀꯥꯡꯆꯨꯞ ꯔꯣꯗ ꯂꯣꯝꯗ ꯍꯥꯏꯊꯈꯤꯕ ꯀꯥꯔꯗꯣ ꯐꯪꯅꯕ ꯇꯥꯟꯅꯔꯦ ꯂꯤꯂꯤꯅ ꯕꯥꯏꯛꯇꯣ ꯊꯧꯅ ꯊꯧꯅ ꯑꯥꯏ ꯍꯦꯠ ꯁ꯭ꯄꯤꯠ ꯑꯗꯨꯕꯨ ꯀꯔꯤ ꯄꯥꯝꯕꯩ ꯂꯩ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯁꯤꯒꯤ ꯀꯥꯔꯁꯦ ꯐꯪꯅꯕ ꯇꯥꯟꯅꯗꯕꯗꯤ ꯌꯥꯗꯦ ꯂꯤꯂꯤ ꯃꯥꯒꯤ ꯃꯩ ꯇꯥꯕꯤ ꯕꯨꯂꯦꯠꯇꯣ ꯅꯩꯈꯩ ꯀꯥꯔꯗꯨꯒꯤ ꯇꯨꯡꯗ ꯊꯧꯗꯨꯅ ꯇꯥꯟꯅꯔꯦ ꯂꯝꯁꯥꯡ ꯍꯦꯟꯗꯣꯛꯇꯨꯅ ꯍꯩꯕꯨꯡ ꯄꯣꯛꯄꯤ ꯇꯞꯅ ꯇꯞꯅ ꯍꯦꯟꯗꯣꯔꯛꯇꯨꯅ ꯐꯌꯦꯡ ꯃꯄꯥ ꯌꯧꯔꯝꯗꯥꯏ ꯑꯗꯥꯏꯗꯨꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯥꯅ ꯇꯥꯟꯅꯔꯤꯕ ꯀꯥꯔꯗꯨ ꯐꯪꯉꯦ
ꯀꯥꯔꯗꯨꯅꯁꯨ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯕꯨꯂꯦꯠ ꯑꯃ ꯇꯥꯟꯅꯔꯛꯄꯗꯣ ꯈꯪꯉꯤ, ꯑꯗꯨꯕꯨ ꯊꯑꯣꯏꯒꯤ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯊꯧꯕꯅꯤ꯫ ꯂꯤꯂꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯕꯨꯂꯦꯠꯇꯨꯅ ꯑꯔꯣꯏꯕꯤꯗ ꯅꯩꯔꯒ ꯁ꯭ꯇꯟ ꯇꯧꯔꯒ ꯀꯥꯔꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯇꯅ ꯈꯥꯝꯃꯦ꯫ ꯀꯥꯔꯗꯨꯅ ꯃꯥꯒꯤ ꯕꯨꯂꯦꯠꯇꯣ ꯈꯖꯤꯛꯇ ꯉꯥꯏꯔꯀꯥꯟ ꯊꯣꯝꯗꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯔꯒ ꯀꯥꯔꯗꯨ ꯈꯥꯝꯃꯦ꯫ ꯀꯥꯔꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯁꯤꯡꯗꯣ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯔꯁ ꯑꯃꯅ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯦ ꯀꯥꯔꯗꯨꯒ ꯂꯣꯏꯅꯅ꯫ ꯀꯥꯔꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ 3 ꯅꯨꯄꯤ ꯑꯃ ꯌꯥꯎꯋꯦ꯫ ꯀꯥꯔꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯡꯗꯣ ꯍꯥꯡꯇꯣꯔꯛꯂꯒ ꯅꯨꯄꯤ ꯑꯃ ꯃꯐꯤ ꯃꯔꯣꯜꯗꯣ ꯅꯥꯇꯩ ꯏꯆꯥ ꯆꯥꯗꯅ ꯀꯞꯂꯤ ꯀꯞꯂꯤ ꯆꯦꯟꯊꯣꯔꯛꯂꯒ ꯂꯤꯂꯤꯒꯤ ꯅꯥꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯆꯦꯟꯁꯤꯜꯂꯛꯑꯦ꯫ ꯂꯤꯂꯤ ꯕꯨꯠꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯄꯋꯥꯔ ꯐꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯕꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯅꯤ ꯈꯜꯂꯦ꯫ ꯂꯤꯂꯤ ꯈꯪꯂꯦ ꯑꯗꯨꯝꯅ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯍꯔꯥꯁꯃꯦꯟ ꯄꯤꯔꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯃꯥꯒꯤ ꯇꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕꯒ ꯀꯥꯔꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ 4ꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯑꯦ꯫ ꯅꯨꯄꯤꯗꯣ ꯐꯥꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯂꯤꯂꯤꯅ ꯅꯨꯄꯥꯁꯤꯡꯗꯨ ꯌꯦꯡꯂꯒ ꯉꯥꯏꯈꯣ, ꯆꯪꯁꯤꯜꯂꯛꯀꯅꯨ, ꯀꯔꯤꯅꯣ ꯅꯣꯏꯅ ꯄꯥꯝꯂꯤꯁꯦ? ꯀꯥꯔꯗꯨꯒꯤ ꯃꯉꯥꯜꯒꯤ ꯂꯥꯏꯠ ꯑꯃꯗꯤ ꯕꯨꯂꯦꯠꯀꯤ ꯃꯉꯥꯜꯒꯤ ꯂꯥꯏꯠꯇꯨ ꯀꯥꯞꯊꯣꯔꯛꯄꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯀꯣꯏꯕꯗꯨꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ꯫ ꯅꯨꯄꯥ 4ꯗꯨꯁꯨ ꯁꯛ ꯏꯇꯥ ꯇꯥꯈꯠꯇꯅ ꯂꯩ꯫ ꯑꯃꯅ ꯏꯁꯥꯒꯤ ꯏꯐꯣꯠ ꯏꯔꯜ ꯂꯧꯒꯦ ꯂꯥꯛꯄꯅꯦ꯫ ꯑꯣ, ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯔꯣꯜꯂꯣ ꯅꯣꯏꯒꯤ? ꯅꯨꯄꯥ ꯑꯃꯅ ꯃꯁꯥꯗ ꯍꯪꯉꯣ꯫ ꯂꯤꯂꯤꯅ ꯍꯥꯏ ꯅꯣꯏ ꯆꯠꯂꯧꯔꯣ, ꯑꯋꯥꯕ ꯇꯥꯅꯤꯡꯗ꯭ꯔꯗꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯍꯤꯡ ꯕꯨꯂꯦꯠ ꯊꯧꯕꯤꯌꯦ, ꯅꯪꯅꯕꯨ ꯍꯦꯟꯅ ꯊꯤꯝꯗꯒꯤ ꯉꯥꯡꯅꯔꯒ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯈ꯭ꯔꯦꯅꯦ꯫ ꯅꯪꯒꯤ ꯔꯦꯠ ꯀꯌꯥꯅꯣ ꯍꯥꯏꯔꯣꯗꯅ ꯄꯤꯔꯒꯦ꯫ ꯆꯨꯝꯅ ꯌꯦꯡꯕ ꯉꯝꯗꯕ ꯃꯤꯠꯇꯨꯅ ꯐꯖꯕ ꯋꯥꯏ ꯍꯥꯏꯕ ꯍꯩꯇꯕ ꯆꯤꯟꯕꯥꯜꯗꯒꯤ ꯍꯨꯒꯤ ꯃꯁꯛ ꯑꯣꯏꯕ ꯉꯥꯛꯇ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ꯫ ꯑꯣꯖꯥꯔꯣ ꯁꯣꯝꯕꯣ? ꯍꯥ, ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯕꯕꯨ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯅꯨꯄꯤ ꯃꯆꯥꯁꯦ, ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯦꯝꯅ ꯁꯤꯟꯅꯔꯣ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨꯁꯨ ꯑꯩꯈꯣꯏꯅ ꯕꯨꯂꯦꯠ ꯊꯧꯔꯒ ꯑꯐꯥꯎ ꯁꯥꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯤꯗꯤ ꯅꯪꯅꯤ, ꯑꯩꯈꯣꯏ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯦ ꯂꯤꯂꯤ ꯌꯦꯡꯂꯒ꯫ ꯏꯆꯦ, ꯑꯩꯒꯤ ꯃꯤꯡ ꯑꯣꯔꯀꯤꯠ ꯀꯧꯋꯦ, ꯇꯤꯄꯥꯏꯃꯨꯛꯇꯒꯤꯅꯤ꯫ ꯏꯝꯐꯥꯜꯁꯤꯗ ꯑꯩꯕꯨ ꯊꯕꯛ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯉꯁꯤꯁꯦ, ꯑꯗꯨꯕꯨ ꯔꯦꯗ ꯂꯥꯏꯠ ꯑꯦꯔꯤꯌꯥ ꯑꯣꯏꯔꯤꯕ ꯅꯣꯔꯠ AOCꯗ ꯑꯩꯕꯨ ꯊꯕꯛ ꯄꯤꯅꯤ ꯍꯥꯏꯅ ꯀꯟꯇꯦꯛ ꯇꯧꯔꯤꯕ ꯃꯤꯁꯛꯇꯨꯅ ꯌꯣꯜꯂꯛꯄꯅꯦ ꯅꯝꯗꯨꯗ ꯑꯩꯕꯨ꯫ ꯅꯨꯄꯥ 4ꯁꯤꯅ ꯑꯩꯕꯨ ꯑꯍꯤꯡꯁꯤꯗ ꯁꯔꯥꯛ ꯇꯝꯅꯕ ꯄꯨꯔꯛꯄꯅꯤ ꯏꯆꯦ, ꯑꯩꯕꯨ ꯀꯟꯕꯤꯌꯣ, ꯑꯩ ꯏꯁꯥꯅ ꯌꯥꯗꯤꯌꯦ꯫ ꯑꯩꯒꯤ ꯁꯣꯜꯂꯕꯤ ꯏꯃꯥ ꯑꯃꯒ ꯏꯅꯥꯎꯄꯥ ꯑꯃꯒ ꯂꯩꯕꯅꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯍꯧꯈ꯭ꯔꯒ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯇꯤꯄꯥꯏꯃꯨꯛꯇ ꯍꯟꯖꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯤ꯫ ꯂꯤꯂꯤꯅ ꯋꯥꯒꯅꯨ, ꯏꯆꯦ ꯂꯩ ꯅꯪꯒꯤꯗꯃꯛ꯫ ꯅꯪꯕꯨ ꯇꯤꯄꯥꯏꯃꯨꯛ ꯌꯧꯅꯕ ꯏꯆꯦꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯤꯟꯒꯅꯤ꯫ ꯅꯨꯄꯥ 4ꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯤ꯫ 50,000 ꯍꯦꯟꯅ ꯇꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯄꯨꯔꯛꯂꯕꯁꯤꯕꯨ ꯂꯦꯝꯅ ꯇꯣꯛꯀꯗ꯭ꯔꯣ? ꯑꯗꯨꯅꯤ ꯚꯥꯏ, ꯀꯃꯥꯏꯅ ꯂꯦꯝꯅ ꯇꯣꯛꯇꯣꯏꯅꯣ? ꯕꯨꯂꯦꯠ ꯊꯧꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤꯅꯤ ꯃꯥꯅ ꯁꯥꯔꯤꯁꯦ꯫ ꯅꯨꯄꯤꯅ ꯑꯐꯥꯎ ꯁꯥꯕꯁꯦ ꯂꯥꯁꯇꯤꯡꯗꯤ ꯑꯣꯏꯒꯟꯗꯕꯅꯤ꯫ ꯀꯥꯟꯅꯔꯣꯏꯗ ꯃꯩꯇꯩ ꯆꯅꯨ, ꯊꯧꯅꯥ ꯐꯕꯤ, ꯄꯣꯟꯗ ꯌꯣꯛꯀꯗꯕ ꯁꯤꯛꯂꯥꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯊꯥꯗꯣꯛꯂꯒ ꯄꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯣ? ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯅꯨꯄꯤꯒ ꯌꯨꯒꯥꯏꯕꯗꯣ ꯇꯥꯟ ꯍꯦꯛ ꯆꯥꯏ꯫ ꯂꯤꯂꯤꯅ ꯈꯨꯝꯃꯤ ꯃꯁꯥꯅꯁꯨ ꯌꯥꯗꯅ ꯁꯤꯟꯐꯝ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯨꯀꯥ ꯊꯤꯔꯤꯁꯦ? ꯑꯩ ꯑꯃ ꯂꯩꯔꯤꯉꯩ ꯃꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯈꯤꯕꯗꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯅꯨꯄꯥ ꯑꯃꯅ ꯂꯤꯡꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯅ ꯃꯁꯦ꯫ ꯑꯍꯤꯡ ꯊꯕꯂꯩ ꯂꯩꯅꯝ ꯌꯦꯟꯕꯤꯗꯤ ꯅꯥꯆꯣꯝ ꯑꯣꯏꯅ ꯀꯅꯥꯅꯁꯨ ꯆꯤꯟꯅꯗꯕꯅꯤ꯫ ꯑꯩꯈꯣꯏ 4ꯅ ꯊꯕꯂꯩ ꯅꯥꯆꯣꯝ ꯁꯦꯝꯒꯦ ꯍꯥꯏꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯅꯪꯅ ꯌꯦꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯕꯦꯝꯃ? ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯪꯌꯦꯠ ꯆꯦꯜꯂꯛꯏ꯫ ꯅꯪꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏꯔꯁꯦ ꯍꯥꯏꯔꯣꯗꯅ, ꯅꯪꯒꯤ ꯔꯦꯠ ꯀꯌꯥꯅꯣ ꯄꯤꯔꯒꯦ? GPay ꯅꯝꯕꯔꯒ ꯄꯥꯏꯕ꯭ꯔꯣ? ꯈꯨꯗꯛꯁꯤꯗ ꯀꯥꯞꯄꯛꯀꯦ꯫ ꯑꯩꯈꯣꯏꯗꯤ ꯀꯦꯁ ꯄꯨꯔꯒ ꯆꯠꯇꯦ, ꯃꯅꯥꯛ ꯅꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒ ꯑꯣꯏꯔꯦ,
ATM bu sumta leite ATM dagi chingthoga pigesu Lilina noi bu pokpa alaman chingdugi khallaga nungaite machi machangi ijatpu lukmai di yon badawna ngasi noi na ngangliba khon chingse noi gi na chen na chanda ngang go irabadi kari tawne hey you stupid nang akhoi kanano khangra male akhoi gi living standard nang khangbra you bitch Lilina you moron aibu bitch kaina noi gi hongnabi English nganglaga thetpido tawrakanu saurga nawa lawde akhoi masen namatani ai khutsa se maring chatle awana taningdradi yam lemna car se thauduna chatkho Lilina yam pungna haide nupa singdusu sauningbana masa singdo wana khang amana masi yam fau saine wa siarga perprep sangsil laga magi pocket gi license ga lama lathukla Lili laibu umpadu da trigger do namdrabasu ifong phong na thame nupa do nai ai ni pai se sana po nate G4 guns nang tabra nasri da katam lakpado sinani sorat ke sapot langbe nasin macha ma pali dusu sina kapsil labadi wangang ba thoi ne ha nongoi sigi marum daro nakhoi ne pongliba nasi nasin masak khangdaba sa asiyarga Lili nupa du da round kick tharga nongoi do khudak tu de mul nongoi du munbaga nupa mari do ma mathantan mathang manaw nai kawbo thinbo amagi mathang da ma fudarale labuk ta tasin bya koila sa sujin bya yang haide nupa sing do hande adubu Charlie engine down Lili nupa mari do magi power du keret kungphugi talent makai sisina na pure popa haidina nupa amadi makrang du da kaw electric shock current chat padong na tawe makut ani duna sapsin duna koilas tu da phamtagi chaina khang bangam duna ona thoina khang nupa du machin da chol hingcha bi soidra ising yapam hauba tare amanamu masibu nupiro nupidi thot na wi haida nupiro bo ni sidi nupa ni madi lauri da uprang uptuna taragale nupa ayu haiduna chaina khang khudhanduna phana kana honarabasu ngamdre Lilina magi power sizinarga chathakiba thabak oibana yam laina haidatkre Lilina re noina sana sa chatlaga aingonda pigedaba reto aduna hospital da changaga ming chanjaruro asiyarga magi bullet to start tawe tungda nupi msa da tongkale khudak aduda nupa singduna leyo mafam dudai samai ler kangsup ro ta kap thare Lilina Chuchanpur parking fawba thinbiramde matamdo nongan ge daba sukoi raktre lambi lamjaw da khabar yonba ayuk nganta da walking chatpa mi yawnare nupi dun isiena aiki punsipu awafam tagadabadagi kanpire Prabhu Jesus na isebu matam leba kibikta thaujan bibo oisano adumna haigano fatte aikhoi maseldi mateng pangnagadabani yengoi nang sidagidi bus su haikalakpada ahanba bus to aduda tongkhro nangbu bus bara di yauri bro yauri je bus bara budi fajana chalo yum yongnaba Chuchanpur yoba bus tu tongadi tipai muk yokipsu khangoraroi hoi che yognaba chatke Lili nupi do parking da ngaya pumen pangminaramla mafam du dagi thorakle mirak narak lenglaga but Lili mana thorpa ayang buleto maikhu olaga mangki minna kupada liglana tumliba ka duda fuklauna phawdore aduga magi masata changkhre tamna nong sunga thorakle tamphana ayuk angan budha gutuna thabak hokre manawpa Suresh chalamdai laitin khoirambagi sillang liglasu mating pangle chalamdai gi pungjana naksilak Suresh khong thang dungba phawdre yumdudagi lona ligla mataudu yengi phochillaba chinba khajin khruba palo nungairakta chenba ichel gi panthungpa
ꯆꯤꯡꯅꯨꯡꯗꯅꯤ ꯀꯔꯝꯅꯗꯤ ꯂꯤꯔꯨꯅꯤ ꯏꯆꯦꯜ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯈꯣꯡꯒꯨꯜꯗꯣ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯅꯤꯡꯉꯣꯜꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡꯅ ꯊꯧꯔꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯄꯥꯈꯪ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯥꯝꯗꯨꯅ ꯊꯝꯅꯤꯡꯉꯤ ꯃꯇꯝ ꯃꯥꯕꯨ ꯃꯇꯝ ꯃꯥꯅꯗꯤ ꯃꯥꯒꯤ ꯃꯤꯆꯪꯁꯨ ꯆꯪꯕꯤꯗꯦ ꯃꯥꯒꯤ ꯃꯥꯏꯀꯩꯗꯁꯨ ꯂꯦꯞꯄꯤꯗꯦ ꯍꯥꯏꯅ ꯍꯥꯏꯅ ꯆꯥꯛꯉꯟ ꯆꯥꯔꯦ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯦ ꯊꯥꯡꯗꯣꯛꯅꯤꯡꯗ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ ꯆꯣꯛꯊꯕ ꯐꯥꯎꯔꯦ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯊꯃꯣꯏꯅ ꯇꯠꯇꯅ ꯇꯧꯔꯔꯦ ꯅꯤꯡꯉꯥꯏꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯅꯤ ꯊꯦꯝꯖꯤꯜꯍꯟꯅꯤꯡꯕꯅꯤ ꯃꯥꯅꯗꯤ ꯀꯔꯝꯅꯗꯤ ꯊꯦꯝꯃꯨ ꯍꯥꯏꯔꯨꯅꯤ ꯐꯣꯡꯕ ꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏꯗꯨꯗꯗꯤ ꯄꯣꯠꯂꯨꯝ ꯑꯃꯒꯨꯝ ꯇꯞꯅ ꯇꯞꯅ ꯂꯨꯝꯊꯔꯛꯄꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯄꯨꯡ 8 ꯑꯗꯥꯏꯗ ꯔꯣꯁꯟ ꯑꯃꯗꯤ ꯑꯃꯔꯁꯨ ꯌꯧꯔꯛꯂꯦ ꯃꯃꯥꯟꯅꯕꯁꯦ ꯏꯌꯥꯔꯄꯣꯔꯠ ꯇꯥꯟꯅ ꯊꯤꯟꯗꯣꯛꯅꯕ ꯆꯠꯅꯤꯡꯗ ꯌꯨꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯇꯧꯔꯦ ꯁꯨꯔꯦꯁꯅ ꯃꯅꯤ ꯀꯀꯥꯒꯤ ꯕꯨꯕꯨ ꯀꯔꯤ ꯂꯩꯔꯧꯒꯦ ꯅꯪꯒꯤ ꯁꯨꯇꯤ ꯊꯣꯔꯛꯄꯗ ꯃꯅꯤ ꯃꯇꯨꯝꯅ ꯈꯨꯝꯃꯦ ꯀꯀꯥ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯣꯏꯅ ꯂꯩꯔꯣ ꯇꯝꯐꯥꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯂꯩꯔꯛꯀꯅꯨ ꯁꯥꯟꯅꯄꯣꯠ ꯉꯥꯛꯇ ꯉꯥꯏꯔꯁꯤꯗ ꯃꯅꯤ ꯃꯇꯨꯝꯅ ꯌꯥꯔꯣꯏ ꯀꯩꯁꯨ ꯂꯩꯔꯛꯀꯗꯕꯅꯤ ꯃꯃꯥ ꯁꯛꯄꯤ ꯃꯇꯩꯃꯅ ꯃꯅꯝ ꯅꯝꯃꯤ ꯆꯠꯂꯝꯗꯥꯏꯒꯤ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯇꯝꯐꯥ ꯑꯃꯗꯤ ꯔꯣꯃꯤꯌꯣ ꯌꯦꯡꯉꯤ ꯇꯥꯃꯣ ꯏꯇꯩꯃ ꯆꯠꯂꯨꯈꯤꯒꯦ ꯔꯣꯃꯤꯌꯣꯅ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯃꯇꯩꯃꯅ ꯈꯨꯜꯍꯧ ꯄꯥꯜꯍꯧꯗꯅ ꯌꯧꯕ ꯑꯣꯏꯌꯨ ꯇꯝꯐꯥ ꯃꯤꯂꯨꯗꯒꯤ ꯄꯤ ꯆꯤꯟꯊꯔꯦ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯄꯨꯡꯖꯥꯁꯤꯗ ꯂꯤꯛꯂꯥꯅꯁꯨ ꯇꯥꯃꯣꯆꯥ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯅꯪꯁꯨ ꯐꯖꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯨ ꯍꯣꯏ ꯂꯩꯔꯝꯒꯦ ꯁꯨꯔꯦꯁ ꯒꯦꯠꯇ ꯊꯣꯛꯂꯛꯑꯦ ꯃꯥꯒꯤ ꯄꯨꯒꯗꯕ ꯂꯒꯦꯖꯇꯣ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈ꯭ꯔꯦ ꯔꯣꯃꯤꯌꯣꯒ ꯕꯨꯕꯨꯒꯁꯨ ꯀꯥꯔ ꯑꯃꯗ ꯇꯣꯡꯉꯤ ꯃꯈꯣꯏꯁꯤꯡꯗꯣ ꯀꯥꯔ ꯑꯅꯤꯗ ꯇꯣꯡꯗꯨꯅ ꯃꯥꯡꯗ ꯎꯔꯤꯄꯣꯛꯇꯒꯤ ꯏꯌꯥꯔꯄꯣꯔꯠ ꯌꯧꯅꯕ ꯊꯧꯔꯛꯏ ꯇꯝꯐꯥꯗꯤ ꯒꯦꯠꯇꯨꯗ ꯍꯤꯛꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯂꯤꯛꯂꯥꯅ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ ꯁꯣꯝꯗꯅ ꯏꯌꯥꯔꯄꯣꯔꯠ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯂꯝꯗꯦ ꯔꯤꯄꯣꯔꯠ ꯇꯧꯅꯕ ꯃꯥꯒꯤ ꯇꯤꯀꯦꯠꯇꯨ ꯄꯥꯏꯔꯒ ꯁꯨꯔꯦꯁ ꯑꯃꯔ ꯑꯃꯗꯤ ꯔꯣꯁꯟꯒ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯩ ꯃꯅꯤ ꯃꯇꯨꯝꯒꯤ ꯈꯨꯠꯁꯥꯅ ꯕꯤꯗꯥꯏ ꯈꯨꯠꯁꯥ ꯍꯩꯍꯧꯔꯤ ꯃꯌꯥꯝꯁꯨ ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯌꯨꯝꯗ ꯍꯟꯅꯔꯛꯂꯦ ꯁꯨꯔꯦꯁ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯔ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯏꯂꯤꯖꯥꯕꯦꯠ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯦ ꯑꯃꯔꯅ इलिजाबेथ उबदा कार खामलग कुमथरे अनीदो वारी साने ngantana इलिए करी लेरगे थोंगान सिदा लेपग लेरमिसिबो मिटोप सुनते कोक चंगलगा फमलग लेरम याबदुबो आई फंब लाकप नते वारी मा सागेन लाकपने फमद्रसु यारे मिटोप अमनि हाइबदा हाइमन बथोक्तबरा आइने करिगी नखोय इमुंगदा चंगगा फमने करिनो नंगना मरुग लेबा वा मैम अमा ngangisina ngangibane mari leinaba wa मैम अमा ngangbada gyan tadrabanina karino nangna kochi kot kotna ngangisina amar sureshna maram oraga sulosana masagi wakal lakshin bangamdra depression labagi chance yamna wangi masida sureshna karimta thawai waidaba relationship amabu khudakta break up tawraga hoi mai haidana satkibadi yaro इलिजाबेथ करीनु हाइसिबो आइदी करिमता खंगदेको सिगी मतांगसिदा यावसु यावजदे यारे खंगे नोय मसेम कंखनबगी थबकतो अइंगोंदा तवरकनु अइ तासेंगना खंगदबने खंगदे हाइबना कानर हौजिक्ति अइना हाइबदा खंगलब नत्रो असुमाइनगा सुरेशना काइनरसे हायगा काइनगदब नते सुलोचनागा सुरेशगा पेसप तौनब सिलो अइ नखोई वाफम सिदा मरी लेनदे लेननब सुसिलकनु नंग सुचेनबे याब्रामार वाफम से लुसिलक्ट्रिङैदा सोल्युशन थिरो करिगुम्बा सुलोचनाना डिप्रेशन नेक नारबा नखोई कैदौगे येंगो असि यारमला याम फिंगना मागी बेस्पादो थौदुना चतखि अमरना मसिसु मता अमने मयाम सिदगी अइना ख्वाइदगी ngaiबदि करम्बा सारक्ता बाय सुरेशना
ꯁꯨꯂꯣꯆꯅꯥꯒ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯝꯂꯤꯕꯗꯣ ꯌꯥꯏ ꯃꯥꯁꯨ ꯅꯪ ꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯁꯤꯃꯨꯛ ꯉꯛꯄ ꯂꯩꯇꯦ ꯑꯩꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯥꯅ ꯕ꯭ꯔꯦꯛꯑꯞ ꯐꯩ ꯅꯪ ꯗꯦꯜꯂꯤꯗ ꯌꯧꯈꯣ ꯑꯩ ꯀꯣꯜ ꯇꯧꯒꯦ ꯍꯣꯔꯦꯟ ꯏꯂꯤꯖꯥꯕꯦꯠ ꯁꯨꯂꯣꯆꯅꯥ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯃꯔ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯈꯤ ꯁꯨꯂꯣꯆꯅꯥ ꯑꯗꯨꯅ ꯀꯔꯤ ꯀꯟꯗꯤꯁꯟꯗ ꯂꯩꯔꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯁꯨꯅꯤ ꯑꯃꯔ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯋꯥꯈꯜ ꯈꯜꯂꯤ ꯀꯔꯤꯕꯨ ꯍꯥꯏꯁꯤꯒꯦ ꯍꯣꯔꯦꯟ ꯁꯨꯔꯦꯁꯇ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯏ ꯄꯥꯎꯁꯤꯅ ꯖꯦꯠ ꯂꯦꯛ ꯑꯣꯏꯔꯤꯉꯩꯗ ꯄꯥꯎꯁꯤ ꯇꯝꯂꯕꯗꯤ ꯁꯣꯏꯗꯅ ꯍꯦꯟꯅ ꯈꯣꯏꯔꯥꯡꯕ ꯑꯣꯏꯔꯅꯤ ꯉꯁꯤꯗꯪ ꯁ꯭ꯀꯤꯞ ꯇꯧꯕꯅ ꯐꯅꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯁꯣꯝꯗꯅ ꯑꯌꯨꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯁꯨꯕꯤꯇꯥ ꯃꯈꯣꯡ ꯇꯦꯛꯄꯒꯤ ꯄ꯭ꯂꯥꯁꯇꯔ ꯑꯣꯐ ꯄꯦꯔꯤꯁ ꯍꯥꯏꯗꯨꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩ ꯃꯆꯥꯅꯨꯄꯤ ꯃꯦꯙꯥꯕꯇꯤꯅ ꯃꯈꯨꯠ ꯅꯥꯝꯃ ꯇꯦꯛꯏ ꯀꯥꯏꯗ ꯃꯇꯧ ꯀꯔꯝꯅ ꯇꯦꯛꯏꯕꯅꯣ ꯃꯦꯟꯃꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯔꯛꯁꯤꯗ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯅ ꯃꯃꯥ ꯃꯆꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯃꯦꯙꯥꯕꯇꯤꯗꯤ ꯃꯈꯨꯠ ꯇꯦꯛꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯣꯏꯔꯣꯟ ꯃꯌꯥꯝ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯂꯣꯜꯂꯦ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯥꯒꯤ ꯊꯣꯛꯄ ꯃꯀꯣꯛꯇꯣ ꯕ꯭ꯂꯔ ꯏꯆꯠ ꯆꯠꯄꯗꯧꯅ ꯇꯧꯏ ꯑꯃꯨꯛꯃꯨꯛꯁꯨ ꯁꯨꯕꯤꯇꯥꯅ ꯀꯞꯂꯤ ꯃꯈꯣꯡ ꯇꯦꯛꯄꯒꯤ ꯆꯩꯅꯥꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯨꯕꯤꯇꯥꯅ ꯏꯅꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯣꯏ ꯑꯃ ꯂꯩꯅ ꯈꯣꯡꯁꯤ ꯊꯨꯗꯦꯛꯄꯤꯔꯝꯂꯦꯗꯅ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯂꯩꯕꯥꯛ ꯂꯩꯅ ꯅꯪꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗꯨꯕꯨ ꯑꯩꯈꯣꯏꯅꯔꯅꯦ ꯆꯤꯟꯀꯥꯁꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯥꯛꯏꯀꯣ ꯅꯪ ꯂꯥꯏ ꯈꯣꯏꯔꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯤꯗꯨꯕꯨ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯇꯥꯅꯕ꯭ꯔꯕ ꯀꯔꯤ ꯂꯥꯏꯅꯣ ꯍꯥꯏꯕ ꯅꯣꯏꯒꯤ ꯂꯥꯏꯗꯣ ꯈꯣꯡꯇꯦꯛꯄꯤ ꯂꯥꯏꯔꯣ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯇꯟꯖꯥꯗꯨꯗ ꯂꯩꯕꯥꯛ ꯂꯩꯕꯨ ꯌꯥꯡꯒꯣꯏꯅ ꯃꯄꯥꯜꯗ ꯀꯧꯊꯣꯛꯏ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯌꯦꯡꯉꯣꯏ ꯂꯩꯕꯥꯛ ꯂꯩ ꯃꯃꯥ ꯃꯆꯥꯁꯤꯅ ꯃꯈꯨꯠ ꯇꯦꯛꯏꯕꯁꯦ ꯕꯨꯠꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯕꯨꯠ ꯍꯥꯏꯗꯤ ꯌꯨꯝꯗ ꯕꯨꯠ ꯆꯪꯉꯤ ꯂꯩꯕꯥꯛ ꯂꯩ ꯑꯩ ꯉꯔꯥꯡ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯃꯁꯦ ꯂꯥꯏ ꯇꯤꯟꯅ ꯅꯠꯇꯦ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅ ꯑꯣꯟꯕ ꯕꯨꯠꯅ ꯇꯧꯕꯅꯤ ꯀꯅꯥꯒꯤ ꯀꯗꯥꯏꯗꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯕꯨꯠꯅꯣ ꯕꯨꯠ ꯑꯣꯏꯔꯁꯨ ꯈꯔꯗꯤ ꯍꯦꯃꯟꯂꯤꯗꯅ ꯃꯁꯤꯗꯤ ꯍꯩ ꯑꯔꯥꯏꯕ ꯕꯨꯠ ꯑꯃꯗꯤ ꯅꯠꯇꯦ ꯃꯁꯦ ꯕꯨꯆꯥꯎ ꯍꯥꯏꯗꯨꯅꯤ ꯂꯥꯏ ꯇꯤꯟꯗꯤ ꯈꯔꯕꯨ ꯐꯩ ꯏꯆꯦ ꯌꯥꯡꯒꯣꯏ ꯑꯩꯗꯤ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯀꯤ ꯕꯨꯠꯇꯣ ꯈꯔ ꯆꯠꯈꯤꯅꯕ ꯇꯥꯟꯊꯣꯛꯅꯕ ꯇꯧꯕꯤꯌꯨ ꯍꯣꯏ ꯇꯧꯕꯤꯒꯦ ꯀꯔꯤꯒꯤ ꯇꯧꯔꯣꯏ ꯇꯧꯕꯇꯕꯨ ꯃꯈꯥ ꯇꯥꯕ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤꯗ ꯃꯃꯥ ꯃꯆꯥꯅꯤꯃꯛ ꯆꯪꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯔꯛꯄ ꯉꯥꯏꯔꯁꯤ ꯑꯩꯒꯤꯗꯤ ꯏꯆꯦꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕꯗꯨꯅꯤ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯠꯂꯩꯕꯗꯣꯝꯗ ꯆꯪꯈꯤ ꯅꯥꯀꯜ ꯑꯃꯗꯅ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛꯇ ꯙꯅꯄꯇꯤꯅ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯐꯝꯗꯨꯅ ꯂꯩ ꯉꯁꯤꯗꯤ ꯇꯣꯝꯕꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏ ꯙꯅꯄꯇꯤꯅ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯦ ꯙꯅꯄꯇꯤꯅ ꯈꯨꯔꯥꯁꯤꯅ ꯀꯅꯥ ꯗꯣꯖꯣꯅ ꯈꯨꯝꯃꯩ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯑꯣꯖꯥꯅꯤ ꯃꯃꯤꯡꯅ ꯃꯥꯡꯂꯦꯝꯕ ꯃꯌꯥꯝꯒꯤꯅ ꯑꯣꯖꯥ ꯃꯥꯡꯂꯦꯝ ꯃꯥꯡꯂꯦꯝꯅ ꯑꯩꯒꯤ ꯃꯤꯡ ꯃꯥꯡꯂꯦꯝ ꯅꯔꯥꯟ ꯀꯣꯟꯖꯤꯟꯗꯒꯤ ꯙꯅꯄꯇꯤꯅ ꯑꯣꯖꯥ ꯑꯉꯥꯡꯁꯤꯡꯁꯤꯅ ꯐꯣꯟꯗ ꯁ꯭ꯋꯥꯔꯦ ꯉꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯣꯖꯥꯒ ꯄꯨꯟꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯀꯅꯤꯅ ꯑꯩꯗꯤ ꯃꯈꯣꯏꯗ ꯁ꯭ꯋꯥꯅ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯍꯟꯖꯤꯟ ꯉꯥꯡꯕꯕꯨꯗꯤ ꯇꯜꯂꯤ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯜꯂꯣ ꯁꯦꯟꯒꯤ ꯋꯥꯗꯤ ꯍꯩꯊꯔꯒꯦ ꯃꯥꯡꯂꯦꯝꯕꯅ ꯊꯕꯛꯅ ꯎꯠꯂꯤ ꯅꯪ ꯈꯨꯔꯥꯗꯤ ꯆꯤꯟꯗꯪ ꯇꯧꯕꯗꯤ ꯇꯧꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯍꯜꯂꯒꯦ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 9ꯅꯤꯗꯤ ꯆꯪꯒꯅꯤ ꯇꯧꯗꯣꯏ ꯊꯕꯛꯁꯤꯗ ꯃꯗꯨꯇ ꯉꯥꯎꯍꯜꯂꯒ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯂꯥꯛꯈꯤꯕ ꯐꯤꯕꯝꯗꯨꯗ ꯍꯟꯖꯤꯜꯍꯜꯂꯒ ꯌꯨꯝꯗꯨꯗꯒꯤ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯈꯤꯕꯗꯣ ꯃꯈꯣꯡ ꯊꯣꯡꯅ ꯆꯠꯍꯟꯈꯣ ꯗꯣꯖꯣꯅ ꯑꯣꯖꯥ ꯏꯆꯦꯃꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯍꯟꯗꯕ ꯌꯥꯗꯕꯅꯤ ꯇꯣꯝꯕꯅ ꯁ꯭ꯋꯥꯏꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯆꯨꯡꯁꯤꯟꯅꯔꯒ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯕ ꯍꯧꯔꯁꯤ ꯙꯅꯄꯇꯤꯅ ꯐꯔꯦꯅꯦ ꯌꯣꯠꯁꯕꯤ ꯃꯈꯣꯡ 3 ꯁꯨꯔꯕꯅꯤꯅ ꯐꯨꯡꯒꯥ ꯃꯩ ꯍꯧꯕ ꯌꯥꯔꯦ ꯃꯩꯗꯣ ꯃꯩꯔꯤ ꯊꯟꯅ ꯃꯀꯥ ꯂꯥꯝꯅ ꯆꯥꯛꯅꯕꯗꯤ ꯍꯣꯠꯅꯔꯣꯅꯦ ꯅꯈꯣꯏ 3 ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯃꯨꯠ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗ ꯂꯩꯕ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯕꯤ ꯃꯃꯣꯝ ꯂꯥꯡꯅ ꯊꯥꯗꯣꯏꯒꯨꯝ
ꯌꯣꯛꯄꯤ ꯁꯨꯂꯨꯁꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯥꯏꯕ ꯑꯍꯨꯝꯗꯨ ꯌꯦꯡꯅ ꯊꯕꯛꯇ ꯃꯥꯏ ꯄꯥꯍꯜꯂꯣ ꯑꯩꯅ ꯕꯣꯅꯁ ꯍꯥꯞꯀꯅꯤ ꯃꯁꯛꯁꯨ ꯊꯤꯍꯜꯂꯨ ꯉꯥꯎꯁꯨ ꯉꯥꯎꯍꯜꯂꯨ ꯍꯥꯏꯖꯤꯟꯈꯤ ꯊꯤꯍꯜꯂꯨꯀꯣ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯃꯤꯅ ꯇꯨ ꯍꯪꯒꯣꯏꯅꯕ ꯁꯛꯇꯝ ꯃꯥꯒꯤ ꯁꯛꯇꯝꯗꯨꯗꯅꯤ ꯁꯨꯔꯦꯁꯀꯤ ꯊꯃꯣꯏ ꯍꯣꯡꯍꯟꯈꯤꯕ ꯃꯥꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨꯅ ꯀꯣꯟꯆꯞ ꯀꯥꯇꯤ ꯑꯃ ꯄꯥꯏꯔꯒ ꯀꯛꯊꯠꯂꯨ ꯃꯗꯨꯇꯗ ꯑꯩ ꯄꯦꯟꯒꯗꯕꯅꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯥꯃꯨ ꯃꯈꯣꯡꯗꯨꯗ ꯇꯥꯍꯟꯒꯗꯕꯅꯤꯀꯣ ꯙꯅꯄꯇꯤ ꯃꯆꯥꯒꯤ ꯁꯩꯔꯦꯡ ꯊꯤꯕꯗꯧꯅ ꯃꯆꯤꯟ ꯃꯆꯥꯗꯨꯗ ꯅꯪꯍꯧꯔꯣꯔꯤ ꯃꯇꯥꯒꯨꯝ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯊꯤꯔꯤꯕꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯉꯁꯤ ꯉꯔꯥꯡ ꯃꯆꯥꯅꯨꯄꯤꯁꯤ ꯁꯣꯅꯣ ꯐꯣꯅꯣꯗꯧꯅ ꯇꯧꯕꯁꯤꯗ ꯇꯁꯦꯡꯅ ꯁꯣꯅꯣ ꯆꯨꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯄꯥꯈꯠꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯦꯝꯅꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤ ꯃꯆꯥꯅꯨꯄꯤꯗꯨ ꯀꯥ ꯃꯅꯨꯡꯗ ꯊꯦꯝꯅꯧꯗꯨꯅ ꯊꯅꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯇꯥꯗ ꯍꯣꯏꯁꯨ ꯃꯤꯠꯃꯛꯅ ꯎꯔꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯁꯦ ꯅꯣꯁꯇ꯭ꯔꯣ ꯑꯃ ꯆꯠꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯁꯦ ꯃꯁꯤꯗ ꯇꯥꯗ ꯍꯣꯏꯅ ꯂꯤꯛꯂꯥ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯃꯥꯕꯨ ꯇꯥꯟꯊꯣꯛꯅꯕ ꯃꯈꯣꯏ ꯌꯨꯝꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯌꯨꯝ ꯆꯠꯂꯒ ꯍꯣꯔꯦꯟ ꯑꯍꯤꯡꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧꯒꯦ ꯍꯥꯏꯔꯝꯂꯒ ꯊꯥꯖꯕ ꯑꯃ ꯄꯤꯔꯝꯂꯒ ꯆꯠꯈꯤ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯡꯊꯤꯜ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯍꯦꯔꯣ ꯁꯛꯍꯦꯟ ꯁꯨꯇꯤꯡ ꯀꯟꯅ ꯇꯧꯔꯤ ꯃꯥꯒꯤ ꯑꯅꯧꯕ ꯐꯤꯂꯝ ꯇꯝꯃꯣ ꯇꯝꯃꯣ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨꯒꯤ ꯁꯤꯟ ꯈꯔ ꯍꯦꯔꯣꯏꯟ ꯂꯤꯖꯥꯒ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯤꯖꯥꯁꯨ ꯌꯦꯛ ꯂꯥꯎꯕꯤ ꯃꯇꯝꯁꯤꯒꯤ ꯃꯃꯤꯡ ꯂꯩꯈꯠꯂꯛꯂꯤꯕꯤ ꯍꯦꯔꯣꯏꯟꯅꯤ ꯁꯤꯟꯗꯨ ꯅꯝꯂꯝꯗꯥꯏꯒꯤ ꯗꯥꯏꯂꯣꯒꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯔꯤꯍꯔꯁꯦꯜ ꯇꯧꯔꯤ ꯂꯤꯖꯥꯅ ꯃꯦꯀꯞꯇꯣ ꯈꯔ ꯋꯥꯠꯄꯗꯧꯅ ꯐꯥꯎꯔꯗꯨꯅ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯔꯤꯟꯖꯨꯗ ꯃꯥꯕꯨ ꯀꯦꯍꯜꯂꯦ ꯔꯤꯟꯖꯨ ꯑꯃꯗꯤ ꯂꯤꯖꯥ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯁꯦꯗꯣꯗꯣ ꯈꯔ ꯌꯥꯝꯅ ꯊꯥꯔꯣ ꯀꯩꯅꯣ ꯀꯣꯂꯦꯖ ꯀꯥꯕꯤ ꯁꯥꯇ꯭ꯔꯅꯕꯨ ꯁꯦꯗꯣ ꯊꯥꯕ ꯍꯧꯅꯕ꯭ꯔꯣ ꯍꯣ ꯊꯥꯔꯣꯗꯤ ꯊꯥꯔꯣ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯀꯦꯔꯦꯛꯇꯔ ꯃꯦꯀꯞꯇꯕꯣ ꯀꯅꯥꯒꯤ ꯀꯦꯔꯦꯛꯇꯔ ꯃꯦꯀꯞꯅꯣ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯅꯪꯅ ꯑꯦꯋꯥꯔꯗ ꯑꯃꯇ ꯑꯣꯏꯔꯁꯨ ꯐꯪꯅꯤꯡꯉꯤꯗꯣ ꯆꯥꯅꯗꯕ ꯃꯦꯀꯞꯇꯣ ꯇꯧꯗ꯭ꯔꯗꯤ ꯁꯣꯏꯗ꯭ꯔꯦ ꯐꯪꯉꯅꯤ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯃꯦꯀꯞꯁꯦ ꯑꯩ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯔꯛꯄ ꯅꯠꯇꯦ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯩ ꯂꯣꯏꯅꯗꯨꯅ ꯂꯥꯛꯑꯕꯅꯤ ꯃꯤꯗꯤꯅꯦ ꯀꯦꯔꯦꯛꯇꯔ ꯃꯦꯀꯞ ꯇꯧꯕꯤꯌꯨ ꯍꯥꯏ ꯅꯪꯗꯤ ꯕꯦꯝꯃ ꯆꯥꯅꯗꯕꯤ ꯃꯦꯀꯞ ꯀꯔꯝꯕ ꯀꯣꯂꯦꯖ ꯁꯥꯇ꯭ꯔꯤꯅ ꯑꯥꯏ ꯁꯦꯗꯣ ꯊꯥꯈꯩ ꯊꯥꯏ ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯣꯏꯕ ꯌꯥꯔꯦꯍꯦ ꯅꯪꯅ ꯐꯅꯤ ꯍꯥꯏꯗꯣ ꯇꯧꯔꯣ ꯇꯧꯕꯇꯕꯨ ꯎꯔꯤ ꯇꯁ ꯈꯔꯗꯤ ꯇꯧꯀꯣ ꯎꯔꯤ ꯇꯁ ꯇꯧꯗ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯏꯁꯦ ꯇꯧꯒꯦ ꯑꯗꯣ ꯉꯥꯏꯈꯣ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯣ ꯃꯦꯗꯥꯝ ꯁꯛꯍꯦꯟꯁꯦ ꯄꯣꯁ ꯌꯥꯝ ꯇꯥꯏ ꯃꯥꯁꯦ ꯅꯨꯄꯤꯒ ꯀꯣꯏꯔꯝꯒꯗ꯭ꯔꯥ ꯀꯣꯏꯗ꯭ꯔꯒꯗꯤ ꯑꯩ ꯑꯣꯏꯅ ꯅꯨꯡꯁꯤ ꯗꯔꯀꯥꯁ ꯊꯥꯖꯤꯜꯂꯒꯦ ꯍꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯅꯕꯨ ꯅꯨꯄꯤ ꯀꯣꯏꯔꯝꯅꯤꯗ ꯑꯃꯇꯕꯨ ꯅꯠꯇꯦ ꯃꯌꯥꯝ ꯀꯣꯏꯔꯝꯒꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ 19 ꯀꯣꯏꯒꯦꯁꯨ ꯀꯣꯏꯖꯁꯅꯨ ꯑꯩ ꯑꯣꯏꯅ ꯃꯉꯣꯟꯗ ꯀꯣꯛ ꯂꯩꯁꯤꯜꯂꯒ ꯂꯣꯏꯔꯦ ꯇꯧꯉꯝꯕꯤꯌꯦ ꯀꯤꯔꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯀꯣ ꯅꯪꯁꯦ ꯑꯃꯨꯛ ꯇꯣꯏꯕ ꯃꯤ ꯕꯥꯝꯕꯣꯜ ꯄꯥꯈꯪꯅꯦ ꯅꯪꯒꯨꯝꯕꯤꯗꯤ ꯆꯟꯅꯔꯣꯏ ꯍꯌꯦꯡꯋꯥꯏ ꯅꯈꯨꯠꯁꯨ ꯆꯥꯕꯤꯔꯣꯏ ꯃꯤ ꯕꯥꯃꯣꯟ ꯌꯦꯛ ꯂꯥꯎꯕ ꯏꯃꯨꯡꯗꯨꯗ ꯑꯁꯨꯛ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗ ꯈꯨꯠ ꯆꯥꯕꯤꯗ꯭ꯔꯒ ꯀꯩꯗꯧꯔꯒꯦ ꯋꯥꯏꯗꯨꯝ ꯁꯪꯉꯤ ꯐꯅꯗꯨꯝ ꯀꯦꯠꯂꯦ ꯑꯩꯉꯣꯟꯗꯗꯤ ꯂꯩꯗ ꯂꯩꯈꯤꯗꯧ ꯃꯥꯜꯂꯤ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯕꯦꯝꯃ ꯍꯣ ꯅꯝꯂꯩ ꯂꯩꯁꯤꯟꯗꯣꯏꯅꯤ ꯑꯥꯔꯇꯤꯁ ꯃꯁꯦꯝ ꯂꯧꯅꯕꯅ ꯐꯠꯇ꯭ꯔꯣ ꯍꯌꯦꯡꯋꯥꯏ ꯇꯨꯡ ꯀꯣꯏꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯨ ꯂꯩꯅꯔꯦ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯁꯨꯇꯤꯡ ꯍꯧꯔꯁꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯑꯦ ꯍꯦꯛ ꯂꯥꯎꯔꯛꯄꯒ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯑꯦꯛꯇꯤꯡ ꯇꯧꯗꯨꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯂꯤꯖꯥ ꯑꯃꯗꯤ ꯁꯛꯍꯦꯟ ꯗꯥꯏꯔꯦꯛꯇꯔꯅ ꯁꯤꯟ 25 ꯇꯦꯛ 4 ꯂꯥꯏꯠ ꯀꯦꯃꯦꯔꯥ ꯑꯦꯛꯁꯟ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤ ꯊꯣꯏꯕꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪꯅ ꯃꯗꯨꯒꯤ ꯋꯥꯍꯪꯗꯣ ꯑꯩꯒꯤ ꯐꯝꯗ ꯍꯪꯕꯒꯤ ꯅꯪ ꯑꯩ ꯃꯔꯤ ꯑꯃꯗꯤ ꯂꯩꯔꯤꯗꯅ ꯃꯔꯤꯗꯣ ꯀꯨꯏꯔꯦ ꯑꯩꯗꯤ ꯊꯥꯗꯠꯈꯤꯕ ꯑꯣ ꯃꯤꯅ ꯍꯥꯏꯅꯕ ꯆꯨꯝꯃꯦꯗꯅ ꯈꯔꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯣꯜꯂꯦ ꯀꯦꯅꯤ ꯃꯪ ꯍꯥꯏꯁꯤꯗꯤ ꯃꯪꯅꯤ ꯇꯥꯏꯕꯪꯗ ꯑꯣꯏꯈꯤꯕꯗꯤ 1% ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯨ 1%ꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯎꯟ ꯇꯧꯕꯗ ꯆꯜꯂꯦ
ꯅꯪꯗꯤ ꯊꯃꯣꯏ ꯄꯥꯟꯗꯦꯅ ꯅꯪꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤꯕꯅꯤ ꯅꯪꯒꯤ ꯑꯃꯨꯕ ꯃꯤꯁꯅꯥ ꯑꯅꯤꯅ ꯊꯃꯣꯏꯒꯤ ꯃꯈꯣꯜ ꯊꯣꯛꯍꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯁꯛꯍꯦꯟ ꯇꯤꯝꯕꯔ ꯀꯦꯐꯦꯗ ꯊꯦꯡꯅꯈꯤꯕꯤ ꯁꯛꯍꯦꯟꯕꯤ ꯂꯝꯂꯥꯟꯕꯤ ꯑꯃꯨꯕ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯕꯤ ꯃꯥꯏꯊꯣꯡꯗ ꯔꯥꯁꯤ ꯒꯨꯟꯇꯅ ꯌꯨꯡꯕꯤ ꯂꯤꯛꯂꯥꯒꯤ ꯃꯥꯏꯊꯣꯡ ꯑꯣꯏꯅ ꯎꯔꯛꯂꯦ ꯁꯛꯍꯦꯟ ꯃꯥꯒꯤ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯕ ꯍꯥꯏꯒꯗꯕ ꯗꯥꯏꯂꯣꯛꯇꯣ ꯀꯥꯎꯈ꯭ꯔꯦ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯀꯗꯣꯝꯗꯒꯤ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯃꯤꯠꯇ ꯁꯛꯇꯝ ꯑꯁꯤ ꯎꯔꯛꯂꯤꯕꯁꯤ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯀꯠ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯗꯥꯏꯔꯦꯛꯇꯔꯗꯨꯒ ꯁꯛꯍꯦꯟꯒ ꯑꯋꯥꯏꯈꯨꯝ ꯇꯧꯅ ꯀꯩꯗꯧꯔꯒꯦ ꯁꯛꯍꯦꯟ ꯅꯣꯡꯃꯇ ꯗꯥꯏꯂꯣꯛ ꯀꯥꯎꯗꯕ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯅ ꯈꯪꯗꯦ ꯑꯩ ꯏꯁꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯆꯔꯥꯡꯅꯕꯗꯧꯅ ꯇꯧꯏ ꯃꯈꯥ ꯇꯥꯕ ꯁꯤꯟ ꯅꯝꯕꯗ ꯁꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯕꯦꯛꯑꯞ ꯇꯧꯔꯁꯤ ꯍꯣꯏꯅꯦ ꯅꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯕꯅꯤꯅ ꯕꯦꯛꯑꯞ ꯇꯧꯕ ꯍꯥꯏꯗꯨꯅꯤ ꯁꯣꯏꯗꯧ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯒꯤ ꯁꯨꯇꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯦ ꯁꯨꯇꯤꯡ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯔꯤꯌꯥꯟꯒ ꯂꯣꯏꯅꯅ ꯀꯥꯔꯗꯨ ꯊꯧꯔꯗꯨꯅ ꯃꯦꯒꯥ ꯃꯅꯤꯄꯨꯔ ꯁ꯭ꯀꯨꯜ ꯃꯅꯥꯛꯀꯤ ꯆꯤꯡꯒꯤ ꯅꯥꯄꯣ ꯌꯥꯔꯜꯄꯥꯠ ꯎꯕ ꯃꯄꯥꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯒ ꯑꯣꯏꯔꯛꯄꯒ ꯐ꯭ꯔꯦꯁ ꯏꯌꯥꯔꯗꯨꯗ ꯒꯥꯔꯤꯗꯣ ꯄꯥꯔꯛ ꯇꯧꯏ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯆꯤꯡꯌꯥ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯌꯥꯔꯜꯄꯥꯠꯀꯤ ꯐꯖꯕꯗꯨ ꯌꯦꯡꯉꯤ ꯃꯐꯧ ꯗꯥꯝꯗꯒꯤ ꯄꯨꯔꯛꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯏꯁꯤꯡꯒꯤ ꯄꯥꯏꯞ ꯂꯥꯏꯟ ꯀꯌꯥ ꯄꯥꯏꯞ ꯑꯆꯧꯕ ꯌꯣꯠꯀꯤ ꯑꯆꯧꯕ ꯃꯔꯣꯟ ꯁꯟꯖꯤꯟꯐꯝꯁꯨ ꯇꯥꯕ ꯌꯥꯕ ꯂꯝꯕꯤ ꯕꯥꯔꯨꯅꯤ ꯆꯤꯡ ꯆꯠꯀꯦꯁꯨ ꯌꯥꯕ ꯃꯄꯥꯗꯨꯗ ꯄꯣꯔꯣꯝꯄꯥꯠꯀꯤ ꯇꯤꯚꯤ ꯇꯋꯥꯔ ꯏꯉꯥꯟ ꯉꯥꯟꯅ ꯎꯕꯗꯨ ꯌꯦꯡꯉꯤ ꯆꯤꯡꯉꯥꯁꯤꯡꯁꯨ ꯂꯥꯞꯇꯛꯅ ꯎꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯦ ꯊꯋꯥꯟ ꯃꯤꯆꯥꯛ ꯈꯔꯁꯨ ꯇꯒꯨꯞ ꯇꯔꯤꯡ ꯉꯥꯟꯕ ꯍꯧꯔꯛꯂꯦ ꯀꯧꯖꯤꯡ ꯍꯥꯔꯧꯒꯤ ꯃꯈꯣꯜꯁꯨ ꯍꯧꯅ ꯇꯥꯏ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯉꯁꯤꯗꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇꯁꯨ ꯍꯦꯔꯣꯁꯦ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯗ ꯑꯁꯦꯡꯈꯔ ꯑꯔꯤꯌꯥꯟ ꯑꯣꯏꯕ꯭ꯔꯥ ꯁꯤꯟꯐꯝꯅ ꯑꯦꯛꯇꯔ ꯑꯣꯏꯕ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯐꯥꯎꯕ ꯈꯟꯗꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯔꯤꯌꯦꯂꯤꯇꯤꯒ ꯏꯃꯥꯖꯤꯅꯦꯁꯟ ꯑꯅꯤꯒ ꯏꯇꯤꯟꯅꯅ ꯆꯠꯄ ꯑꯦꯛꯇꯔ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯃꯁꯤꯗ ꯅꯪꯅ ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯗꯤ ꯀꯔꯤ ꯀꯥꯟꯅꯩ ꯑꯔꯤꯌꯥꯟ ꯅꯍꯥꯟꯒꯤ ꯇꯤꯝꯕꯔ ꯀꯦꯐꯦꯒꯤ ꯅꯤꯡꯗꯨ ꯌꯩꯕꯤ ꯁꯝꯂꯥꯡ ꯁꯨꯃꯠ ꯌꯥꯏ ꯄꯨꯕꯤ ꯅꯨꯄꯤꯗꯣ ꯅꯪ ꯎꯍꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩ ꯑꯉꯥꯡ ꯑꯃꯒ ꯁꯦꯜꯐꯤ ꯇꯧꯕ ꯆꯪꯉꯛꯄꯗꯣ ꯅꯤꯡꯁꯤꯡꯂꯤ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯗꯥꯏꯗꯅꯣꯃ ꯇꯥꯌꯣꯟꯅꯈꯤꯕꯗꯧꯅ ꯇꯧꯏ ꯑꯍꯥꯟꯕ ꯎꯈꯤꯕ ꯁꯛꯇꯝꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯐꯥꯔꯁ ꯏꯝꯄ꯭ꯔꯦꯁꯟ ꯏꯁ ꯗ ꯂꯥꯁ ꯏꯝꯄ꯭ꯔꯦꯁꯟ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯦ ꯚꯥꯏ ꯁꯛꯍꯦꯟ ꯅꯪ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯅꯪꯕꯨ ꯀꯔꯝꯅ ꯂꯤꯗꯣꯏꯅꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯊꯥꯖꯩ ꯑꯃꯨꯛ ꯍꯟꯅ ꯏꯕꯥꯅꯤ ꯎꯅꯈꯤꯅꯤ ꯊꯦꯡꯅꯈꯤꯅꯤ ꯔꯤꯖꯜ ꯑꯃ ꯂꯩꯕꯒꯤ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯔꯤꯕꯅꯤ ꯑꯗꯣ ꯍꯟꯇꯛ ꯊꯦꯡꯅꯕꯗꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯍꯪꯍꯧꯔꯒꯦ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥ ꯋꯥꯆꯞ ꯂꯣꯏꯅ ꯐꯥꯎꯅꯕ ꯌꯥꯕ ꯑꯦꯅꯤ ꯃꯤꯟꯁ ꯑꯃ ꯍꯦꯛꯇ ꯂꯧꯍꯧꯔꯒꯦ ꯅꯨꯄꯥꯁꯦ ꯈꯔ ꯇꯧꯔꯛꯀꯗꯧꯔꯤ ꯍꯟꯗꯛ ꯃꯇꯥꯡꯁꯦ खरा तौगे खले तुमिन लेररो माबु फंगनब थीगे खले बाय होनबबु लेप्त्रदि मरायना फंगजनीदा असुमननीदो नुंगाइबा वखलदा ताउदुन वारी नुंगाइ मयाम अमा साने सोमदना नुमिदांग वाइरम रोमियोगा सुरेशगा वारी साने तमो आई यौरे फरेदा टेक्ता कायदना यौरिदो नहान खैदगी ngасina nganbदौना तौ तमो ngасina ngalle आइसु आइगे हॉस्टल कादा लेरे रोमियोना नोइ नतैबना ngसाइदगी नंग यौरबरा फोन तौ हाइदना हंजन हंजन तकलिबा आइना मराइना यौरगा तौजरकने हाइदना हाइरिबनी से नोइ नतै ममता पाइगे फोन दुपी तंफादा फोन दु पाइखलगा इबुंगो इतैमा येंगोय चाबा थकपगदो सेक्शनलुको अमुक नानी होय तैमा सेक्शनगे नंग लेतबसे युमसे सिक सिक पदौना तौवे इतैमा ननाउना चलिसे महै तंबनी वखल नुंगाइतबा तौगनु मथंग चही फावबो मंगाइरे अइना मफम सिदा लेरबदा असुमना नुंगाइबा वारी क्या सने
ꯂꯤꯛꯂꯥꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯐꯣꯟ ꯂꯥꯛꯄꯗꯨ ꯃꯥꯗ ꯉꯥꯏꯔꯦ ꯄꯥꯏꯗ꯭ꯔꯤꯕ ꯂꯤꯛꯂꯥ ꯄꯥꯏꯍꯜꯂꯣ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯀꯔꯤꯒꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯈꯜꯂꯤ ꯆꯤꯡꯅꯈꯤꯗ꯭ꯔꯥ ꯈꯜꯂꯤꯕꯅꯤ ꯃꯇꯩ ꯃꯃꯗꯤ ꯃꯌꯥꯝꯕꯒꯤ ꯃꯐꯝꯗ ꯃꯥꯅ ꯂꯤꯛꯂꯥꯒꯤꯗꯃꯛ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯄꯥꯛ ꯍꯦꯛ ꯈꯪꯍꯟꯅꯤꯡꯗꯦ ꯑꯃꯨꯛꯁꯨ ꯑꯗꯨꯒꯤꯅꯤ ꯌꯥꯝꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯁꯥꯟꯅꯖꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯐꯣꯟꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯍꯣꯁꯇꯦꯜꯒꯤ ꯃꯦꯁ ꯂꯩꯕꯗꯣꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯕꯨꯠ ꯂꯤꯂꯤ ꯀꯨꯝꯍꯩ ꯑꯅꯧꯕ ꯑꯃ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯂꯝꯁꯥꯡꯂꯣꯝꯗ ꯍꯥꯏꯗꯣꯔꯛꯂꯦ ꯃꯥꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯅꯨꯄꯥꯗꯨꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯋꯥꯔꯨꯕꯒꯤ ꯔꯤꯛꯁꯣꯒ ꯊꯧꯔꯨꯕꯒ ꯏꯁꯤꯈꯩ ꯇꯨꯝꯂꯦ ꯀꯕꯣꯛꯂꯩꯗꯤ ꯕꯥꯔꯣ ꯇꯥꯔꯗꯨꯐꯥꯎ ꯋꯥꯔꯤ ꯇꯥꯔꯤ ꯌꯨꯇꯨꯕꯇ ꯋꯥꯔꯤ ꯀꯟꯅ ꯇꯥꯔꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜꯗ ꯁꯟꯗꯣꯛꯈꯤꯕ ꯁꯤꯌꯣꯝ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯏꯌꯥꯔꯄꯤꯁ ꯍꯥꯞꯆꯤꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯌꯧꯕꯒ ꯈꯨꯜ ꯂꯩꯀꯥꯏꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯀꯅꯥꯁꯨ ꯃꯄꯥꯜ ꯊꯣꯛꯅꯔꯛꯇꯦ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯉꯟꯇꯥꯅ ꯍꯟꯖꯤꯟꯅꯩ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯗꯣ ꯃꯝꯒ ꯃꯝꯁꯤꯜꯂꯛꯄꯒ ꯏꯔꯥꯡ ꯂꯥꯡꯉꯤ ꯃꯍꯩ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯦ ꯄꯤꯁꯛ ꯅꯥꯏꯔꯦ ꯖꯥꯃꯤꯅꯤ ꯏꯕꯦꯝꯃ ꯀꯣꯊꯔꯅꯨ ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯣꯏꯗ꯭ꯔꯤꯕ ꯍꯥꯏꯕ ꯅꯪꯕꯣ ꯂꯣꯏꯔꯦ ꯏꯆꯦ ꯊꯥꯖ ꯅꯪꯗꯤ ꯂꯣꯏꯔꯦ ꯏꯆꯦ ꯄꯤꯁꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯆꯤꯡꯕꯤꯅꯤ ꯌꯦꯟꯁꯥꯡ ꯌꯣꯟꯕꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯐꯝꯂꯤꯕꯤ ꯊꯪꯅꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯄꯣꯠ ꯌꯣꯟꯕꯤꯁꯤꯡꯗꯤ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯐꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯨꯝꯇꯅꯤ ꯇꯍꯥ ꯄꯣꯠ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏꯕ ꯃꯌꯥꯏ ꯏꯝꯐꯥꯜ ꯖꯧꯅꯤ ꯌꯧꯒꯗꯕꯅꯤ ꯃꯈꯣꯏꯅ ꯆꯠꯀꯗꯣꯏꯗꯣ ꯇꯨꯔꯦꯜ ꯃꯄꯥ ꯂꯥꯜꯂꯒ ꯖꯥꯃꯤꯅꯤ ꯄꯤꯁꯛ ꯊꯥꯖ ꯍꯥꯏꯅ ꯈꯥꯎ ꯃꯌꯨꯝ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯌꯥꯏ ꯏꯝꯐꯥꯜ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯑꯁꯨꯝꯅ ꯃꯍꯧꯁꯥꯗꯒꯤ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯕꯨꯠꯀꯤ ꯁꯦꯔꯦꯜ ꯕꯨꯠꯀꯤ ꯋꯥꯔꯤ ꯇꯥꯕ ꯌꯥꯝꯅ ꯄꯥꯝꯃꯦ ꯕꯨꯠꯅꯤ ꯍꯥꯏꯔꯕꯗꯤ ꯑꯃꯨꯛꯇꯣꯏꯕ ꯃꯁꯥꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ ꯕꯨꯠꯀꯤ ꯁꯦꯔꯦꯜ ꯑꯃꯗꯤ ꯋꯥꯔꯤ ꯑꯦꯗꯤꯛ ꯑꯣꯏꯕꯅ ꯁꯤꯌꯣꯝ ꯍꯥꯏꯕ ꯋꯥꯔꯤꯁꯤꯒꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯇꯝꯅꯕꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯃꯤꯍꯨꯜꯗꯣ ꯗꯪ ꯆꯣꯡꯈꯩ ꯇꯥꯏ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯑꯃꯔꯣꯝꯗ ꯕꯨꯠ ꯂꯤꯂꯤꯒꯤ ꯊꯋꯥꯏꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏ ꯎꯔꯨ ꯎꯡꯉꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯕꯨꯠꯀꯤ ꯋꯥꯔꯤ ꯊꯋꯥꯏ ꯇꯥꯅ ꯇꯥꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯕꯨꯠ ꯂꯤꯂꯤꯅ ꯂꯤꯛꯂꯥꯒꯤ ꯃꯅꯤꯗꯤ ꯑꯩꯒꯤꯁꯨ ꯏꯅꯦ ꯇꯥꯔꯦ ꯕꯨꯠꯇ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ ꯅꯪ ꯅꯍꯥꯟꯒꯤ ꯁꯨꯕꯤꯇꯥ ꯃꯃꯥ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯈꯤꯕ ꯃꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯈꯤꯕꯗꯨꯒꯤ ꯐꯣꯜ ꯐꯪꯕ ꯇꯥꯔꯦ ꯅꯠꯇ꯭ꯔ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯀꯕꯣꯛꯂꯩꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯑꯦ ꯀꯕꯣꯛꯂꯩꯗꯤ ꯁꯤꯌꯣꯝ ꯍꯥꯏꯕ ꯕꯨꯠꯀꯤ ꯋꯥꯔꯤꯗꯨꯗ ꯂꯨꯞꯇꯨꯅ ꯇꯥꯔꯦ ꯇꯟꯖꯥꯁꯤꯗ ꯃꯥ ꯋꯥꯔꯤꯗꯨ ꯇꯥꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯑꯅꯤꯗꯣ ꯄꯨꯡꯄꯪ ꯄꯪꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯏ ꯇꯥꯔꯝꯕ ꯁꯤꯌꯣꯝ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯇꯥꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯨꯠ ꯁꯥꯐꯨ ꯀꯜꯂꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯣꯏꯅ ꯇꯥꯔꯛꯏ ꯃꯃꯤꯠꯇ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯣꯏꯅ ꯎꯔꯛꯏ ꯑꯁꯥꯗꯣ ꯇꯨꯝꯕꯔꯥ ꯍꯥꯏꯁꯨ ꯍꯦꯛꯇ ꯄꯨꯔꯥ ꯑꯣꯏꯅ ꯇꯨꯝꯊꯕꯗꯤ ꯅꯠꯇꯦ ꯇꯨꯝꯗꯅ ꯃꯥ ꯃꯪꯕ ꯍꯧꯔꯛꯂꯦ ꯃꯁꯥꯗꯣ ꯀꯗꯥꯏꯗꯅꯣ ꯈ꯭ꯔꯛ ꯂꯥꯛꯁꯤꯟꯕꯒꯨꯝ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯃꯥꯕꯨ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯄꯒꯨꯝ ꯐꯥꯎꯋꯦ ꯃꯃꯤꯠꯇ ꯇꯨꯔꯦꯜ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯥꯒꯤ ꯃꯁꯥꯗ ꯇꯨꯡꯗꯕꯗꯧꯅ ꯃꯄꯥꯜ ꯊꯣꯛꯈꯤꯕꯗꯧꯅ ꯐꯥꯎꯋꯦ ꯃꯍꯥꯛ ꯃꯁꯥꯁꯦ ꯏꯔꯩ ꯀꯜꯂꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯜꯗ ꯑꯃꯝꯕ ꯃꯔꯛꯇ ꯆꯠꯄꯗꯧꯅ ꯐꯥꯎꯋꯦ ꯇꯨꯔꯦꯜꯒꯤ ꯂꯩꯔꯥꯏ ꯃꯄꯥꯜꯗꯨꯗ ꯆꯐꯨ ꯃꯌꯥꯝ ꯑꯃꯁꯨ ꯄꯔꯦꯡ ꯁꯥꯅ ꯇꯥꯔꯒ ꯂꯩꯕꯗꯧꯅ ꯇꯧꯏ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯞꯄꯗ ꯑꯉꯥꯡ ꯃꯌꯥꯝꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯃꯥꯒꯤ ꯅꯥꯞꯄꯗ ꯇꯥꯔꯛꯂꯦ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯔꯦ ꯀꯕꯣꯛꯂꯩꯅ ꯀꯗꯥꯏꯗꯅꯣ
ꯑꯩꯅ ꯆꯠꯂꯤꯕ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯀꯞꯄꯒꯤ ꯇꯦꯡꯊꯥꯅ ꯑꯣꯏꯕꯒꯤ ꯃꯈꯣꯜꯂꯣ ꯑꯩꯅ ꯇꯥꯔꯤꯁꯤꯅ? ꯀꯔꯤꯅꯣ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ, ꯇꯥꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ? ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯁꯣꯟꯅ ꯁꯣꯟꯅ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯃꯄꯥꯜꯗꯨꯗ ꯑꯗꯨꯃꯛ ꯆꯠꯂꯦ꯫ ꯃꯈꯣꯡꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇ ꯊꯥꯡꯂꯒ ꯑꯣꯏꯅ ꯆꯠꯄꯗꯧꯅ ꯇꯧꯏ꯫ ꯃꯈꯣꯡꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯔꯥꯏ ꯃꯄꯥꯜꯗ ꯇꯥꯗꯨꯅ ꯂꯩꯕ ꯆꯐꯨ ꯑꯃꯗ ꯊꯣꯛ ꯂꯥꯎꯅ ꯀꯥꯎꯔꯨꯔꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫